ꯑꯩ ꯃꯈꯣꯟꯁꯤꯕꯨ ꯇꯥꯏꯔ ꯇꯥꯗꯦꯔꯥ ꯈꯪꯗꯦꯅꯦ ꯑꯩꯅ ꯀꯥꯏꯗꯗꯤ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯩ ꯃꯈꯣꯟꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯗꯕ꯭ꯔꯣ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯗꯤꯋꯥꯂꯤꯒꯤꯁꯤꯗ ꯕꯣꯝ ꯌꯥꯝ ꯊꯥꯅꯔꯤ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯈꯔ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯦ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯏꯐ ꯊꯥꯖꯕꯅꯦꯕ ꯍꯦꯜꯂꯣ ꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯍꯦꯜꯂꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯅꯤꯔꯥꯃꯤꯁ ꯆꯥꯏꯌꯦꯕ ꯉꯁꯤ ꯗꯤꯋꯥꯂꯤ ꯂꯛꯁꯃꯤ ꯄꯨꯖꯥꯁꯦ ꯍꯣꯏ ꯑꯗꯣ ꯁꯤꯗ ꯕꯣꯝ ꯌꯥꯝ ꯊꯥꯏꯌꯦ ꯇꯥꯕ꯭ꯔꯥ ꯁꯥꯎꯟꯁꯦ ꯈꯪꯗꯦ ꯍꯜꯂꯣ ꯃꯌꯥꯝ ꯁꯨꯝ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎꯅꯦ ꯑꯩ ꯁꯨꯝ ꯄꯥꯖꯔꯛꯀꯦ ꯀꯃꯥꯏ ꯀꯃꯥꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯣ ꯐꯖꯅ ꯇꯥꯏꯌꯦ ꯑꯥ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯇꯩꯁꯨ ꯁꯨꯝ ꯀꯩꯀꯩ ꯁꯨꯝ ꯍꯪꯕꯤꯔꯧꯖꯥꯠꯅꯤ ꯒꯨꯂꯤ ꯂꯩ ꯒꯨꯂꯤ ꯂꯩ ꯍꯥꯏꯗꯤ ꯒꯨꯂꯤ ꯂꯩ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯁꯤꯗ ꯀꯟꯅ ꯗꯤꯋꯥꯂꯤꯒꯤ ꯕꯣꯝ ꯕꯣꯝ ꯀꯥꯞꯅꯔꯤ ꯑꯗꯨꯅꯅꯤ ꯄꯇꯥꯀꯥ ꯐꯨꯔꯤꯔꯦ ꯁꯤꯒ ꯑꯗꯨꯅꯅꯤ ꯑꯣ ꯃꯤ 26 ꯂꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ सी पूरी दोरा फुरीरू चचो फुलझड़ी फुलझड़ी तो फुरीरू चंदा चंदा मामा लाए वो क्रैकर नहीं है ला मामा देगी ꯆꯥꯛ ꯆꯥꯔꯕꯣ ꯅꯤꯡꯊꯧꯖꯝ ꯒꯨꯂꯤ ꯆꯠꯈꯔꯦ ꯑꯩꯁꯦ ꯉꯁꯤꯅꯦ ꯑꯍꯥꯟꯕ ꯂꯥꯏꯐ ꯊꯥꯖꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯀꯌꯥ ꯈꯪꯗꯦ ꯃꯥꯒꯤ ꯄꯨꯝꯅꯃꯛꯃꯛꯀꯤ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯝ Can I light this thing?
Mommy, Oh, sorry, how? can I light this? Papa, you light Ningthau jam nate. Sorry, sorry, sorry. Ne mami che light ta jinguraga asiga mobile clearly jinghodraba ko. Dugini sauba jade ko ningthau jam nate haiba nate ko ningthau ren. Thauren chare yen thongba hawai. Hoi hoi. Hao hao na cha tharo. Ai ne chiga moi chiga light ke ga to base sina mami chiga blur chala u hodraba phada pa hodraba. Phở mà chơi nhà tạm là không dễ. Thôi thôi mà chắc tàu thổ. Papa, can I try it? Papa. Mình thâu đây Impal cả đai gì nó. Ai mình su mình thâu ren hai baze mi na gi mình thêm adum hai. Phajai mami do yam phajai yam unique hoy. Thank you, happy Diwali. Pachoi ki, acha, pachoi. Hoi, ta hai su pachoi kai se. Wow. Ningthau ren se YouTube pai bro, YouTube channel lai bro. Gurdeep Okram, happy Diwali. Agi life ta laki bagi thank you. Thank you. Like them. Thank you. Sisung bom se sum tha lai na ba se se. Sina pollution loi ra bani Delhi se. LB khuding da lak na di monda kai hai ge. LB khuding da lak la di aingonda kai hai ge tabiu. Hoi. Ai di connect tauba kuire. Oh, ai su check tauge ko ai halake kai ko ai na halam da batara ga di ai check tauge ai su sum ai na jing salu da ko. Thank you ai na connect tauge ki. Chak chara chak ti chare hai gare ko. Adu di tumna ramani ne. Hello. Okay, pathari. Aise ngasi se khoi sida Diwali Lakshmi Puja tawye ba ko. Duna khoi la niramis oina tawre. Sum niramis sare hai tare. Ai baro lunch matam dagi niramis tarak pane ba. Hoji dinner da sum niramis asale. Ai makhon je tai ko. Sida ekdam makhon je ta bro ta da bre khang da ba. Kay lam oidui no. Aise Silchar gini ado ai Silchar da laite. Aise Delhi da lai. Delhi ki bom se ure da na siga Diwali kamain thai do. Tau isini. Sai na te su me am tha kare. Ado macha kai hai ge. Fazana tayo.
ꯑꯩꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯐ ꯊꯥꯕꯅꯦꯕ ꯑꯗꯣ ꯑꯩ ꯀꯩꯁꯨꯝ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯗꯦ ꯃꯤꯒꯤ ꯂꯥꯏꯐ ꯊꯥꯕꯁꯤꯡꯗ ꯐꯖꯅ ꯁꯨꯝ ꯍꯣꯁ ꯇꯧꯏꯀꯣ ꯍꯣꯁꯁꯤꯡꯁꯤꯅ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯔꯝꯅꯤ ꯀꯔꯤꯝ ꯈꯪꯗꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯁꯣꯏꯈ꯭ꯔꯁꯨ ꯑꯗꯨꯒꯗꯤ ꯕꯣꯝꯒ ꯊꯥ ꯂꯥꯛꯄ꯭ꯔꯥ ꯍꯟꯗꯛ ꯆꯦꯟꯅꯦꯜ ꯃꯆꯥ ꯈꯣꯏꯗꯁꯨ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯗꯤꯁꯇꯥꯔꯕ ꯇꯧꯈ꯭ꯔꯕꯅꯦ ꯑꯁ ꯇꯧꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯩꯁꯨ ꯆꯦꯟꯅꯦꯜ ꯃꯆꯥꯅꯤꯌꯦ ꯆꯦꯟꯅꯦꯜꯁꯦ ꯑꯩ ꯆꯥꯎꯕ ꯅꯠꯇꯦ ꯑꯩ ꯆꯦꯟꯅꯦꯜꯗꯣ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯁꯨꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯩ ꯆꯦꯟꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯅ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯩꯁꯦ ꯑꯩꯅ ꯈꯪꯗꯕ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯍꯩꯇꯕ ꯈꯪꯗꯕ ꯅꯣꯡꯃꯇ ꯊꯥꯔꯨꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯆꯦꯡꯍꯟꯅꯤꯡꯃꯟꯒꯤꯅꯅꯦ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯤ ꯉꯁꯤꯗꯤ ꯊꯥꯅ ꯆꯦꯡꯒꯦꯗꯤ ꯍꯥꯏꯅ ꯑꯗꯣ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯤ ꯒꯨꯔꯗꯤꯞ ꯑꯣꯀ꯭ꯔꯝ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏꯀꯣ ꯆꯦꯟꯅꯦꯜ ꯃꯆꯥꯅꯦꯕ ꯑꯩꯁꯨ ꯀꯥꯏꯗꯤ 1Kꯒ ꯁꯨꯕ ꯅꯠꯇꯦꯗ ꯑꯗꯨ ꯑꯣꯏꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯔꯕꯤꯟ ꯁꯤꯡꯉ ꯇꯥꯏ ꯇꯥꯏ ꯑꯣ Mama. ꯇꯥꯎ ꯇꯥꯎ ꯁꯤꯒꯤ ꯕꯣꯝ ꯃꯌꯥꯝꯁꯦ Mama. ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯆꯦꯛ ꯇꯧꯕꯤꯌꯨ ꯔꯤꯇꯔꯟ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣ ꯇꯟꯗ꯭ꯔꯒꯗꯤ ꯇꯜꯂꯣꯏ ꯒꯨꯔꯗꯤꯞ ꯑꯩꯅꯦ ꯇꯧꯈ꯭ꯔꯕ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯦꯜ ꯕꯤ ꯈꯨꯗꯤꯡꯒꯤ ꯅꯪꯁꯦ ꯊꯦꯡꯅꯩꯑꯕ ꯑꯗꯣ ꯇꯧꯈ꯭ꯔꯕꯅꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨ ꯁꯨꯝ ꯆꯦꯛ ꯇꯧꯒꯦ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯨꯝ ꯇꯧꯁꯜꯂꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯗꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯩꯁꯨ ꯁꯨꯝ ꯇꯧꯁꯟꯕꯤꯔꯛꯀꯦ ꯌꯥꯝ ꯐꯖꯅ ꯀꯣꯃꯦꯟ ꯄꯥꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯔꯦꯟ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯀꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯖꯣꯟꯒꯤ ꯃꯔꯣꯟꯒ ꯏꯝꯐꯥꯜꯒꯤ ꯃꯔꯣꯟꯒ ꯃꯥꯟꯅꯗꯕꯅꯤꯅ ꯃꯤ ꯃꯌꯥꯝꯅ ꯅꯣꯛꯅꯩꯑꯕ ꯑꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯏꯀꯥꯏꯕ ꯒꯨꯔꯗꯤꯞ ꯑꯣꯀ꯭ꯔꯝ ꯅꯪꯗꯤ ꯀꯩ ꯆꯥꯔꯒꯦ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯧꯖꯤꯛ ꯑꯃꯠꯇ ꯁꯥꯞ ꯇꯧꯔꯛꯎꯗꯅ ꯗꯤꯋꯥꯂꯤ ꯒꯤꯐ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯑꯅꯤ ꯁꯨꯗꯦꯕ ꯍꯧꯖꯤꯛ ꯑꯩ ꯑꯦꯜ ꯕꯤꯁꯦ ꯂꯣꯏꯔꯒ ꯁꯤꯌꯣꯔ ꯇꯧꯔꯛꯀꯦ ꯀꯩꯒꯨꯝꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯧꯔꯛꯀꯦ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅꯤ ꯀꯥꯅꯦꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯑꯥꯏꯗꯤꯁꯨ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯃꯤ ꯌꯥꯝ ꯂꯥꯛꯀꯅꯤ ꯀꯣꯃꯦꯟ ꯈꯨꯄꯥꯗꯣ ꯌꯥꯝ ꯈꯣꯜꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯁꯤꯅꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯩ ꯍꯩꯇꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯉꯁꯤ ꯗꯤꯋꯥꯂꯤꯒꯤ ꯒꯤꯐ ꯑꯃ ꯄꯤꯔꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯕꯁꯤꯡꯗ ꯅꯤꯡꯊꯧꯔꯦꯟ ꯑꯗꯨꯒꯗꯤ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯍꯥꯏꯕ ꯄꯥꯠꯁꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯗꯤ ꯏꯔꯥꯡꯒꯗꯤ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯃꯤꯟꯁ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯀꯨꯀꯤꯒ ꯇꯧꯅꯕꯗꯣ ꯇꯧ ꯈꯔꯗꯤ ꯏꯪꯊꯔꯕ ꯒꯨꯔꯗꯤꯞ ꯑꯣꯀ꯭ꯔꯝ ꯑꯩꯈꯣꯏ ꯁꯥꯎꯠ ꯗꯦꯜꯂꯤꯗꯁꯨ ꯄꯇꯥꯀꯥ ꯌꯥꯝ ꯊꯥꯔꯤ ꯍꯧꯖꯤꯛ ꯗꯤꯜꯂꯤꯁꯦ ꯂꯣꯏꯔꯕꯅꯤ ꯌꯥꯗ꯭ꯔꯦ ꯗꯤꯜꯂꯤꯁꯦ ꯄꯣꯂꯨꯁꯟꯅ ꯂꯣꯏꯔꯕꯅꯤ ꯄꯣꯂꯨꯁꯟꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯍꯟꯁꯤꯡꯁꯨ ꯑꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦꯕꯀꯣ
ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇꯗꯤ ꯊꯥꯏ ꯏꯁꯤꯡꯁꯦ ꯑꯗꯣ ꯁꯣꯝꯗ ꯍꯦꯜꯠꯇꯗꯤ ꯀꯌꯥꯝ ꯁꯣꯛꯑꯝꯒꯅꯤ ꯌꯦꯡꯉꯨꯗꯣ ꯃꯤ ꯑꯍꯟꯁꯤꯡ ꯂꯩꯕꯁꯤꯡ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯗꯐꯧꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯒꯁꯨ ꯉꯔꯥꯡꯗꯒꯤ ꯕꯣꯝ ꯊꯥꯕ ꯍꯧꯔꯦ ꯑꯗꯣ ꯉꯁꯤꯁꯤ ꯁꯨꯝ ꯂꯦꯞꯇꯕꯤꯗ ꯊꯥꯔꯤꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯗꯤꯅꯔ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯁꯨꯝ ꯇꯦꯔꯦꯁꯇ ꯀꯥꯒꯦ ꯍꯥꯏꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯦꯕ ꯑꯗꯨꯒꯗꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯒ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯅ ꯀꯩ ꯌꯦꯡꯍꯜꯂꯛꯏꯕ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜꯂꯥꯛꯄꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯧꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯇꯧꯗꯦ ꯑꯩꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯔꯤ ꯃꯇꯥ ꯈꯔ ꯂꯩꯕꯅꯤꯅ ꯁꯨꯝ ꯍꯥꯏꯌꯦꯕ ꯃꯣꯏꯗꯤ ꯗꯤꯋꯥꯂꯤ ꯇꯧꯗꯦꯅ ꯑꯗꯣ ꯑꯗꯨꯁꯨ ꯑꯗꯩꯗꯤ ꯑꯦꯝꯅꯁꯨ ꯏꯔꯥꯡꯁꯤꯅꯁꯨ ꯇꯧꯅꯤꯡꯕꯁꯨ ꯀꯥꯏꯗꯤ ꯐꯥꯎꯗꯣꯏꯅꯣꯗ ꯒꯨꯔꯗꯤꯞ ꯑꯣꯀ꯭ꯔꯝ ꯍꯣꯁ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯣ ꯅꯊꯧ ꯇꯧꯔꯣ ꯑꯩꯁꯨ ꯁꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯑꯇꯩꯗꯤ ꯃꯤ ꯀꯅꯥꯝ ꯂꯩꯇ ꯃꯥꯅꯦꯀꯣ ꯑꯩꯅ ꯉꯁꯤ ꯋꯥꯔꯤ ꯁꯤꯅꯩꯁꯦ ꯅꯤꯡꯊꯧꯔꯦꯟꯒ ꯒꯨꯔꯗꯤꯞꯀꯇ ꯑꯣꯏꯔ ꯃꯥꯜꯅꯦ अच्छा गुड्डीप अक्रमण नोई चाही 52 को गुड नाइट ओ अच्छा ꯑꯗꯨꯏꯗꯤ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯃꯤꯡ ꯑꯣꯏꯅ ꯀꯧꯋꯦꯅ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯈꯪꯗꯅ ꯇꯧꯏꯅꯤ ꯀꯣꯟꯅ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯩꯁꯨ ꯁꯨꯝꯅꯦ ꯃꯤꯗꯣ ꯀꯃꯥꯏꯅ ꯀꯔꯤꯃꯥꯏꯅ ꯀꯧꯅꯩ ꯈꯣꯠꯅꯩ ꯀꯔꯤꯝ ꯈꯪꯗꯦꯕ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅꯤ ꯋꯥꯔꯧꯕꯖꯥꯗꯦ ꯁꯣꯔꯤ ꯏꯔꯥꯡ ꯅꯤꯡꯊꯧꯔꯦꯟ ꯏꯔꯥꯡ ꯂꯩꯔꯤ ꯗꯤꯋꯥꯂꯤꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯑꯠꯁꯥ ꯍꯣꯏꯅꯦ ꯍꯌꯦꯡꯁꯨ ꯗꯤꯋꯥꯂꯤ ꯁꯨꯝ ꯐꯪꯉꯦ ꯍꯥꯏꯕꯅꯤ प्रदीप सबकोटा हेलो जी बहुत मज़ा आया ये व्यू देखकर थैंक यू प्रदीप जी आप मेरे लाइफ में आए थैंक यू जाओ हेलो प्रदीप जी आप कहाँ से हो हेलो प्रदीप जी मेरी आवाज़ आ रही है आप कहाँ से हो ओके यू आर फ्रॉम नेपाल ओके मेरे एफबी में आने के लिए आपका थैंक यू असीदी पागल को मणिपुर प्रदीप जी सबकोटा आप कहाँ से हो अच्छा मैं आसाम से हूँ मैं दिल्ली में रहती हूँ हैप्पी दिवाली प्रदीप जी हैप्पी दिवाली कुछ बताइए आपका डिनर हो गया प्रदीप सबको अच्छा आपको भी हैप्पी दिवाली थैंक यू हैप्पी दिवाली प्रदीप जी एक्चुअली मेरा लाइफ मैं फर्स्ट टाइम लाइव कर रही हूँ इसलिए मुझसे कुछ अगर भूल भी हो गई तो माफ़ कर देना मुझे मैं फर्स्ट टाइम कर रही हूँ ना इसलिए जी हो गया निंथौरेन कैथेलाक्पम इसे हाइदुरा कई हाइदुनो एलबीदा थेंगनरदी कई ओइना थेंगनरदी कई ओइना कैसु काइदे चही अꯩꯅ ꯍꯜꯂꯝꯕꯁꯨ ꯌꯥꯏ ꯈꯪꯗꯦ ꯅꯤꯡꯊꯧꯔꯦꯟꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯆꯦ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯏꯇꯩꯃ ꯀꯧꯔꯁꯨ ꯀꯥꯏꯗꯦ
प्रदीप सबको तो और बताओ अपना अपने बारे में। अच्छा, मैं क्या बोलूँ। हाँ, मेरा नाम आपने तो मेरे चैनल देख के पता चल गया होगा, मेरा नाम अनु है और मैं दिल्ली में रहती हूँ। निथौरेन कैथेल लाकपम। अच्छा अच्छा, निथौरेन कैथेल लाकपम तो दिया कोई सुम एस अमत ओरनी अखोइसु ममिंग सुम कौनबा जाय कैसु काइदे इचे कौनिंगसु सुम कौदुबदी आप एक ममा लाया जो आप एक बोलना ये हाँ आपके लिए एक बोलना आप ये बोलना नहीं इधर काइदा फोरी वाइनो इधर इधर गा फ्लोर में ओ हेलाबा अच्छा हाँ हाँ निथौरेन कैथेल लाकपम करी इमोजी नोइदी ज्ञान तादरे प्रदीप आप सबको तो अपना आपने मेरे को रिटर्न कर दिया। प्रदीप सबको तो हाँ, मैंने आपको रिटर्न कर दिया होगा। अगर नहीं किया होगा तो मैं चेक करूँगी, आपको ज़रूर कर दूँगी अगर नहीं करने से, क्योंकि हर रोज़ किसी न किसी के साथ कनेक्ट तो होता रहता है और दिमाग में याद नहीं रहता कि किसके साथ कनेक्ट हो गया है, इसलिए। आप लोग को दिखाई दे रहा है ये पटाखे? दिखाई दे रहा है आप लोगों को? वाओ, प्रदीप सबको तब ओके। मेरा न्यू सॉन्ग आया है, लाइक और कमेंट करना, ठीक है? हाँ श्योर, पक्का करूँगी, पक्का। हम लोग आपस में अगर सपोर्ट नहीं करेंगे तो कौन करेगा? ज़रूर कर दूँगी। आप एक काम करना, मेरे आईडी मेरे यूट्यूब मेरे चैनल पे जाके मुझे एक बार कमेंट छोड़ देना, मैं चेक करूँगी कि आपके साथ कनेक्ट हुआ या नहीं हुआ। अगर नहीं होने से मैं आपको ज़रूर रिटर्न कर दूँगी, बस एक कमेंट छोड़ देना। निथौरेन कैथेल लाकपम मॉर्निंग एलबी थाब्रा था दिए आई ngasi से फर्स्ट टाइम नेबा आई ngasi सुम ट्राई तौना हैब्रा हैतब्रा चेक तौबना बाइसे अदो अइना सुकुइ बसे एलबी थादबा खंगदबसु खंगदबा दैना वांगा कुस्ताब हैतबा को मी ममांगदा अइना चोकदरा अइना थादबनाबा अदुनिदा एलबी ते मॉर्निंग का थादेदा कैसुमबो ngasi फर्स्ट टाइम ने अतै थम लाइ अतै थादरा था होइदसु खंगदे। प्रदीप सबको तो मेरे को तो मज़ा आता है, मेरे को तो मज़ा आता है, पर किस चीज़ में मज़ा आता है मुझे समझ नहीं आ रहा है। ठीक है, वीडियो में लाइक कमेंट करता हूँ। हाँ हाँ बिल्कुल बिल्कुल करना, फिर मैं फिर रिटर्न कर दूँगी आपको, नहीं अगर मैं कनेक्ट नहीं होने से फिर कर दूँगी आपको। निथौरेन कैथेल लाकपम ओ हाँ zum notification on tawna thambiu kaigumba aina lb any time da thaba taragadi adum notification da lakna bagi ko dugo sum changbiro। प्रदीप सबकोटा यस व्यू देखकर ओ अच्छा अच्छा हाँ थैंक यू थैंक यू। पर ये सही नहीं है, ठीक है, ये सही नहीं है। जो पटाखे जो क्रैकर्स जो फोड़े जा रहे हैं ना, ये एनवायरनमेंट के लिए सही नहीं है, पर क्या करें, कोई माने तब ना। निथौरेन कहता है मॉर्निंग एलबी दी लाकपा गमोई को अच्छा अच्छा मॉर्निंग दा था से था दिए दी अदो सुम चिल्ले आबा मॉर्निंग टाइम दे देसु अदो निथौरेन कैथेल लाकपम दी था ब्रो एलबी गा था दी टाइम दा सुम हाइरो खंगलो आई मरक मरक चंगक पंगम दी सुम चंगक के
आ जाओ। प्रदीप सबकोटा, आप वे पटाखा फोड़ना, आप वे पटाखा फोड़ना मतलब समझी नहीं, मतलब मेरे तरफ से पटाखा फोड़ा हुआ देखना चाहती हो, पता नहीं क्या। एक बार फिर से लिखना तो। आपने पटाखा फोड़ा ना, अच्छा अच्छा वो, हाँ हाँ वही ना। मैं पटाखा वैसे नॉर्मली फोड़ती भी नहीं हूँ और मुझे डर भी लगता है। वो तो मेरे बच्चे ने मेरे सामने लेके आ गए ना, इसलिए मैं फोड़ती नहीं हूँ। मुझे पटाखा पसंद भी नहीं है। मामा जलाओ, जलाओ। नहीं नहीं मत करो बाबा, उधर जाओ उधर जाओ। नहीं, जलाने की चीज है फायर से। हाँ मुझे सिखा दो। Hoi tha Ningthauren, hoi tha pabudi thai, time leitri. अच्छा अच्छा अकक्नबा टाइम लेते हाइबा। अदुनि hoi mi amamdi sum thammeba mogi time schedule moi pura set tawna thammi pung asukte asuk tha baina ado LB da matam do piba ngamdaba isu आप मुझे हेल्प कर दो जलाने thara budi thai प्रदीप सबकोटा। अच्छा मेरे को तो मज़ा आता है पटाखा फोड़ना। हाँ हाँ एंजॉय करो तब तो, एंजॉय करो। ये देखो क्या एंजॉय करो आप दिवाली। प्रदीप जी आप नेपाल में क्या पटाखा अभी भी फोड़ रहे हैं क्या? हेलो प्रदीप जी आपके वहाँ पे पटाखे फोड़ रहे हैं क्या अभी भी? ओके हाँ निंथौरेन LBदा थेंनरदी तौनासी अखोय पुन्ना सपोर्ट तौनासी होय सोयदना तौनासी LB दो थेंनदी अइगा नंगा अइ ngasi first time उरिनि दा चंगपा अइना अतोपदा LB दा अमनि खक लई अइना LB दा सुम अइ टाइम चानाबा मतमदा चंगुबदा अदो अइना चंगबदा मता चानादना तौइरदि खंगे दो थेंनदबा निंथौरेनसे अतोपा मिदि सुम थेंनै ngasi first time LB दगी चंगपे अइ ngasi उरिसिनेबा दो थांगिसे अतोपा मिगी LB ददि अम्बा उदे नंग कना कना गे LB दा लाइए सुम हाइरो थेंनबा टाइमिंग दा सुम खंगनबगी। प्रदीप जी अबे वे फोराना लगा अब अभी फोड़ना लगा हूँ, अभी भी फोड़ने में लगा हूँ। हाँ हाँ बिल्कुल एंजॉय कीजिए आप लोग, आप एंजॉय कीजिए अपनी फैमिली के साथ दिवाली, फोड़िए पटाखा बहुत सारा। आपको मणिपुरी लैंग्वेज आता है, समझ में आ रहा है हमारी लैंग्वेज? वो बहुत पटाखा फोड़े मैंने तो। अच्छा और स्वीट वगैरह नहीं खाया, बस पटाखा ही फोड़ा, स्वीट नहीं खाए? मामा देखो मैं किसको बोलूँगा। आज पहली बार मैं लाइव कर रही हूँ और मुझे बहुत ज़्यादा मज़ा आ रहा है। बहुत ज़्यादा मज़ा आ रहा है क्योंकि मतलब LB में जो मैं भी सोचती थी ये लोग
कमेंट कैसे पढ़ते होंगे, ये सब कैसे करते होंगे। अभी मैं खुद एक्सपीरियंस कर रही हूँ कि ऐसे ऐसे करते हैं ना इबो हलसिंग बजप्पा जम्बा वेलकम वेलकम आई फर्स्ट टाइम निको इबो हल फर्स्ट टाइम आई थाजा बनेबा हाइब्रा हितब्रा खगलो आई सुम मथक्तने टेरेस तक काखलकपा अदुगा आइना सुम मता चारे दे आइना सुम पटाखा फोड़ीबा मैम से जेंहनिंग तौरईबा हैप्पी दिवाली हैप्पी दिवाली आइबॉल हैप्पी दिवाली एंड फैमिली नसू अच्छा सही बोला आपने थैंक यू हौरेन कैसे लाकपम नहान कनागी एलबी दा थेंगनै कनेक्ट तौरगा नोटी थमले अदुना एलबी आइना फर्स्ट लाइक फर्स्ट कमेंट तौरिसिनी थैंक यू थैंक यू थाजरुदे आइदी एलबी से आई सुम ट्राई तौने चंगद चंगकपत ngaireba ai su khangde mi che changbirak to changbira change fare changakte fare aina record oina sum leija honi aina do nang hana changak pe ani thajaru da baina thank you thauren o ibo hal hayu ibo hal ko gare ibo hal singa आप खाना पी लिया क्या इबो हल से आइगोंदा हंगिरा नत्रगा मी अतोपता हंगिरा आइगोंदा हंगगदी आइदी चारे चाना तोकपा लोयरगा काखलेइनाबा प्रदीप सबकोटा बहुत मीठा मिठाई खा लिया मैंने तो आपने खा लिया मिठाई हाँ मैंने भी खा लिया थोड़ा बहुत वैसे मुझे मीठा पसंद नहीं है फिर भी मैंने थोड़ा बहुत खा लिया क्योंकि हमारे यहाँ पे हमारे मतलब यहाँ पे दिवाली पे एक दूसरे के घर में मिठाई बांटते हैं ना हम तो इस वजह से थोड़ा बहुत तो टेस्ट करना तो पड़ता है इबो हल सिंह श्याम लुलु लुलु लु इबो हल सिंह नु मसक उद्री इबो हल सिंह होय श्याम नीम इबो हल सिंह जी होस्ट आप खाना पी लिया क्या हाँ हो गया मेरा सब कुछ हो गया मेरा खाना पीना थैंक यू हंगबिरकबगी दैदिंग थौरे कैसे लाकपम दाई बोहलदा दा हायु हाइबनिको अच्छा आइदी खंगदबा आइदी अइना से मिसिंगे अइना ने ममिंग फा कौदे मीना ने याम अंगांग छाजनिंगबा ताने ना हाइगिनाने ने अदुना ममिंग फा कौइनाबा मीना रेस्पेक्ट तौबिदबसु मालंगनी अदु जई खंगदना तौइनी दाई बोहल सॉरी इबोहल आई दादा को वायरा इबोहल को वायरा हाइबिरो आई कौरागे मैं तो जलेबी पी लिया हाँ जलेबी तो होय होय पी लिया अच्छा इबोहल सिंह अनु निथोरन के चल दाई इबोहल रो प्रदीप सबकोटा दिवाली है खाओ मस्त रहे और फुल एंजॉय भी करो हाँ बिल्कुल बिल्कुल आप भी करो इबोहल सिंह श्याम रो गोरु पितुन दिब सिनेमु करी हाइबा गोरु पितुन दिब हाइ सिना चौथा रो चो मचा ममा ला हाँ तो रो चो इबोहल आइंगोंदा अनिल कपूर को आई सीरे नो बताई वहाँ हौरे मागी फागिराम से लान खरोई दुमाई को पुदाई पुंसी दा कावे आइना ने गाड़ी मनुंग दा फंबदने लाय मचा ngata ai ko आइना लहान गाड़ी मनुंग दा फंबगा शॉपिंग चले हाइबदो आई ब्लॉक दा थांगलकपदो उरमनी दाई बोलना सॉरी करी गौदो बखंगदे अदो अदु मनुंग दा फंबगा जिंगबदने नोपदुगा नाइना ने मीना अंगोंदा अंगाव बिनी खलमने आइना दुगी हायकपने खुनुंगाय मा खुनोपतो ताबदा इबो हल सिंह आइंगोंदा अनिल कपूर को असि पारे को थोरे कैथिला को ओ दाई इबो हल सिंह गोरु पितो दिम हाइदी संगी संगोम पिथक्के संगी संगोम पिथक्के बा अच्छा कनादा सन संगोम चुम्ब्रो लौबा खरा लाक्चगे इसु सिददी पैकेट किनी थाई से फ्रेश कदी थकबो फंगदरे
키 ꯑꯩꯅ ꯅꯣꯏꯁꯤꯔꯣ ꯍꯥꯏꯁꯦ 이보ꯍꯜꯁꯤꯡ ꯁ꯭ꯌꯥꯝꯗ ꯑꯠꯆꯥ ꯑꯠꯆꯥ ꯁ꯭ꯌꯥꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯔꯣꯟꯁꯦ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ 이보ꯍꯜꯁꯤꯡ ꯁ꯭ꯌꯥꯝꯗ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯑꯩ ꯏꯃꯣꯖꯤꯁꯦ ꯈꯪꯗꯦꯀꯣ ꯁꯣꯀꯤꯡ ꯏꯃꯣꯖꯤꯔ ꯀꯔꯤ ꯏꯃꯣꯖꯤꯅꯣ ꯂꯥꯛꯑꯦ ꯑꯗꯨ ꯄ꯭ꯔꯗꯤꯞ ꯁꯞꯀꯣꯇꯥ ꯁꯣꯒ꯭ꯌꯥ ꯀꯞ ꯃꯆꯥ ꯑꯃꯇꯪ ꯉꯥꯏꯈꯣ ꯃꯃꯤꯠꯀꯁꯦ ꯏꯂꯪ ꯂꯪꯅ ꯄꯥꯕꯒ ꯉꯝꯗ꯭ꯔꯦ ब्राइटनेस से कितना मांगेंगे सो गया अब कल बहुत पता क्यों फोड़ना है और दोस्तों के साथ मिलकर एंजॉय भी करना है हाँ हाँ बिल्कुल आप सो जाइए पटाखा कल और बहुत ज़्यादा फोड़ना ठीक है और दोस्तों के साथ एंजॉय करो ठीक है कोई बात नहीं है आप सो जाओ गुड नाइट 이보ꯍꯜꯁꯤꯡ ꯍꯧꯗꯣꯡ ꯂꯥꯕꯒꯤ ꯁꯪꯒꯣꯝꯁꯨ ꯐꯪꯒꯅꯤ ꯐꯪꯉꯤ ꯍꯧꯗꯣꯡ ꯂꯥꯕꯒꯤ ऐ सीरे ना नोपदा इबोहल सिंह प्रदीप जी आप घर कौन अच्छा प्रदीप जी सिरो मासे नेपाल की माना हाइट सोई हायरबनी नेपाल की नी मासे निंथौरेन कैथे लाकपम दाइबोहल कौरे खुमनारो इबोहल सिंह कदाइदनो अनु ꯑꯩꯔꯣ ꯑꯩꯒꯤ ꯈꯣꯏꯖꯨꯝꯒꯤ ꯃꯊꯛꯇ ꯇꯦꯔꯦꯁꯇ ꯂꯩꯌꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯃꯊꯛꯇ ꯗꯤꯋꯥꯂꯤ ꯇꯧꯕꯁꯦ ꯁꯤ ꯁꯨꯝ ꯖꯦꯈꯟꯃꯟꯒꯤꯅ ꯇꯧꯔꯛꯏꯕ ꯇꯥꯏꯕꯣ ꯑꯗꯨ ꯃꯁꯛ ꯇꯤꯠ ꯂꯥꯎꯅ ꯌꯦꯡꯁꯦ ꯑꯩ ꯃꯁꯛ ꯌꯦꯡꯅꯤꯡꯉꯤꯔꯣ ꯑꯩ ꯃꯁꯛꯁꯦ ꯍꯧꯖꯤꯛ ꯆꯦꯡꯍꯟꯕ ꯌꯥꯔꯔꯣꯏ मार्क्स उछले पोल्यूशन ना प्रदीप सबको टा ओके दीदी गुड नाइट टेक केयर हैप्पी दिवाली सबको हाँ हैप्पी दिवाली गुड नाइट टेक केयर इबोहल सिंह एड करिए तो आई नो मार्क्स हाँ निंथौरेंगे दाइबोहल्दी फागी याम तौबनी साउंड साउदे आई खंगे दाइबोल से एलबी खुदिंग फंगनबदा मागी लाइफ दा सोई चंगबदा मागी खुनोक ताबदा इसुम पुंची कावरे खरोई दुमाई नुपी अंगले आई अदु फर्स्ट टाइम ताबनेबा नुंगाई याम नुंगाई आइना ने दु निमितो गाड़ी दा चटपगी नतदे सुम थाना सुम नोकना लेंगदबनेबा थरे कया बुरखा उपलो येंगला सिदोइदी बुरखा दी लेतिए बुरखा दी आई उपते मार्क्स तनी उपजरीबा निंथौजम निंसिंग मम्मी हैप्पी दिवाली निंसिंग मम्मी की लाइफ ता चंगबिरकपगी थैंक यू हैप्पी दिवाली निंसिंग मम्मी दसो हैप्पी दिवाली इबोहल सिंह निंसिंग तमतम हरे निंसिंग दा इबोहल ना निंसिंग तमतम हरे इबोल तमतम हाइसिगी मीनिंग कइनो अमतंग नोकिना अमतंग हाइबिरो इबोल सिंह निंसिंग करी थकलगे दिवाली दा करी थकना गया आइदि खंगदे दिवाली दा अतोप स्पेशल ड्रिंक का लेब्रो हाइसे हां पुजुम दा पुरमो मचा दाइबोल की लाइफ था द्रोंग असी से
ꯑꯩꯗꯤ ꯈꯪꯉꯨꯔꯦꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯗꯨꯒ ꯑꯩꯗꯤ ꯗꯥꯏꯕꯣꯜꯁꯦ ꯂꯥꯏꯐ 9ꯗ ꯊꯥꯏ ꯍꯥꯏꯕꯗꯨꯒꯗꯤ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦꯕ ꯊꯥꯖꯗꯕ ꯁꯤꯒ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯗꯥꯏꯕꯣꯍꯜ ꯁꯣꯡ ꯑꯠꯆꯥ ꯁꯣꯡ ꯇꯝ ꯇꯝ ꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯞ ꯅꯧꯅ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯂꯤꯅꯔꯛꯄ ꯅꯨꯡꯁꯤꯈ꯭ꯔꯕ ꯎꯆꯦꯛꯅꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯇꯝ ꯇꯝꯁꯦ ꯑꯣ ꯇꯝ ꯇꯝꯁꯦ ꯒꯤꯐ ꯇꯧꯊꯣꯛꯏꯔꯣ ꯃꯤꯉꯣꯟꯗ उचेक से भैया आप लोग यहाँ पे रहोगे मैं उधर चली जाती हूँ नहीं आप यहाँ हो जाओ उधर बैठ जाइए अच्छा सिंह 9 AM and 9 PM LV लोई खरे ओ सॉरी डाइबोल आई दिया 9 PM 9 AM से 9 PM दी ngam gani ai khali 9 AM si di ngam gadau man de kani morning time da thaba khuk kana ma duna ni ningsing mami kwasari khumba sangde ningsing mami kwasari khumba sangde makhuna type tau dui ni kwa di chinna cha doi natro हम नहीं अभी मत जलाओ ठीक है जुम जा कैसे जलाएंगे ये अच्छा कल चला लेना कल हयेंग खारो लेदी बहुत सिंह तम तम सिना मिंगोन द वेलकम तौरीमी अच्छा अच्छा तम तम से ओंगोन द वेलकम तौरीरो आई खरा लौजरगे दाई बोल नंगी तम तम से याम नुंसी जेनवा से उबदा आई बहुत सिंह ओके नो प्रॉब्लम अनु लुलुलु सिना मु करी हाइबा इसे रो सिसु इसे मयेक रो सिसु इबो सिंह वाइटी पाइबा कांगुदी मचिन वा साइबनी मचिन नरो मखुत नरो मचिन नदी मी पुना मक्सु साइना निंथौरे कैथलाकपम लैगो करी लैरगे तम तम से दाइबो तम तम से ngahakdang tit launadi lawba yani ngahakdang tit launa lawba yani ai ro aha aina lawadi ngahakdang nate pura thamro bani sungpi pi roi dabni daibol tuga pataka tawbro haidi bom thabro lululu haidi la fiber oh cha cha ilulu tare chidi ilulu tare ibo hasi tam tam ama khat lauro dui dia ama lauraga ama sina saurani ani do kaina hat khati pira dia ni mak piro pidre kana pidre sing me mayam bai to le bai to ba ya de ngahak le yo bai to ba ya de hak le yo ai bom tha ba ki dai cha nu pi gi terapati sana hali kari gi kiri ba ni pa na bu bom tha ba ki na bro सिगा दिवाली की डेकोरेशन में हमसे उड़े ना डाइबोल आई कमायना सु कैसु खंगदे ngasi लाइफ सिगा इना तौइसे ब्लू पीबा नोगी हाइनाद्रनी ब्लू पियो दू पियो आई कदाय द करी तौ टास तौ नो कैम खंगदे मोय कमायना तौदुनो खंगदे मम्मी तत्लगे हाये खामगनु अनु पनगनु मथंगदा लाउ हाइबा यारोय मी करिगिनो मी चलगे हारा खामनाद्रो जुमदा कोइरगो मी ददी ए चखिनु आइना अदुनी दाइना अदुई भावदा खामिनिदा
ꯆꯠꯈꯤꯅꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯃꯤ ꯀꯣꯏꯔꯒ ꯂꯩꯊꯣꯛꯈꯣꯅꯦ ꯀꯥꯏ ꯈꯥꯝꯅꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯗꯣ ꯏꯕꯣꯍꯜꯁꯦ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯏꯕꯣꯍꯜ ꯕ꯭ꯂꯨ ꯀꯞ ꯄꯤꯅꯨ ꯉꯁꯤ ꯏꯕꯣꯍꯜ ꯄꯪꯒꯅꯨ ꯍꯥꯏꯔꯤꯃꯤ ꯑꯠꯆꯥ ꯄꯪꯒꯅꯨ ꯍꯥꯏꯔꯤꯃꯤ ꯋꯥꯏꯇꯤ ꯃꯤꯗꯤ ꯈꯥꯝꯃꯨꯅꯨ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯈꯪꯗꯅ ꯇꯧꯕꯤꯅꯦꯕ ꯑꯩꯁꯦ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯆꯣ ꯕꯕꯥ ꯆꯣ ꯐꯖꯅ ꯍꯤꯞꯄꯝꯃꯣ ꯃꯃꯥ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯥ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯂꯥꯛꯇꯣꯏꯅꯤ ꯋꯥꯏꯇꯤ ꯃꯤꯗꯤ ꯈꯥꯝꯃꯨꯅꯨ ꯆꯠꯄꯨ ꯆꯠꯈ꯭ꯔ ꯃꯥꯅꯤꯅꯦ ꯈꯥꯝꯕꯒ ꯇꯥꯕꯤꯗ꯭ꯔꯦ ꯀꯔꯝꯕ ꯁꯤꯇꯤꯅꯣ ꯁꯤꯕꯨ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯂꯩꯔꯤꯁꯤꯔꯣ ꯗꯤꯜꯂꯤꯗ ꯗꯤꯜꯂꯤ ꯗ꯭ꯋꯥꯔꯀꯥ ꯍꯥꯏꯗꯨꯒ ꯂꯩꯌꯦ ꯗꯤꯜꯂꯤꯗꯅꯦ ꯄꯣꯂꯨꯁꯟꯅ ꯂꯣꯏꯔꯦ ꯕꯣꯝ ꯊꯥꯕꯁꯤꯅ ꯁꯣꯔ ꯍꯣꯟꯕꯒ ꯌꯥꯗ꯭ꯔꯦ ꯇꯠꯂꯝꯃꯅꯤꯌꯦ ꯇꯠꯈ꯭ꯔ ꯃꯥꯅꯦ ꯂꯩꯔꯝꯗꯦ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯇꯩ ꯗꯥꯏꯕꯣꯜ ꯀꯩꯅꯣ ꯕ꯭ꯂꯨ ꯄꯤꯕ ꯄꯤꯗꯕꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯕ꯭ꯂꯨ ꯄꯤꯔꯒꯅ ꯀꯔꯤ ꯕꯦꯅꯤꯐꯤꯠ ꯑꯣꯏꯔꯤꯕ ꯕ꯭ꯂꯨ ꯄꯤꯗ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯤꯕ ꯀꯔꯤꯝ ꯈꯪꯗꯦ ꯑꯣ ꯗꯦꯜꯂꯤꯗ ꯑꯗꯨꯗꯤ ꯀꯦ ꯑꯦꯝ ꯁꯤ ꯑꯩ ꯉꯁꯤꯁꯦ ꯅꯤꯔꯥꯃꯤꯁ ꯆꯥꯏꯑꯕ ꯕꯥꯔꯣꯗꯁꯨ ꯅꯤꯔꯥꯃꯤꯁ ꯆꯥꯏ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗꯁꯨ ꯁꯨꯝ ꯅꯤꯔꯥꯃꯤꯁ ꯆꯥꯁꯤꯜꯂꯦ ꯊꯣꯡꯗꯔꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯣꯟ ꯚꯦꯖ ꯊꯣꯡꯗꯔꯦ ꯑꯗꯣ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛ ꯇꯜꯂꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯌꯦꯡ ꯗꯥꯕꯣꯜꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯒ ꯑꯩ ꯁꯨꯝ ꯍꯪꯅꯔꯒꯦ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯏꯕꯣꯜꯅ ꯉꯥꯡꯗꯣꯏꯅ ꯀ꯭ꯂꯤꯌꯥꯔꯂꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯉꯝꯃꯤꯅ ꯀꯣꯃꯦꯟꯅ ꯀꯌꯥꯝ ꯈꯪꯍꯟꯕ ꯉꯝꯗꯣꯏꯅꯣ ꯗꯥꯏꯕꯣꯜ ꯑꯩꯈꯣꯏꯁꯨ ꯊꯥꯔꯁꯗꯦ ꯅꯤꯔꯥꯃꯤꯁꯅꯤ ꯑꯠꯆꯥ ꯊꯥꯔꯁꯗꯦꯗ ꯃꯤ ꯃꯌꯥꯝ ꯅꯤꯔꯥꯃꯤꯁ ꯆꯥꯅꯩ ꯑꯩꯈꯣꯏꯗꯤ ꯆꯥꯗꯦ ꯑꯩꯅ ꯍꯅꯨꯃꯥꯟ ꯅꯤꯡꯕꯅꯤꯅ ꯍꯅꯨꯃꯥꯟ ꯗꯦꯗꯇ ꯆꯥꯏ ꯃꯤꯟꯁ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯇ ꯆꯥꯏ ꯑꯩꯁꯦ ꯁꯒꯣꯜꯁꯦꯒꯗꯤ ꯆꯥꯗ꯭ꯔꯦꯗ ꯌꯥꯝ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯋꯥꯏꯑꯦꯕ ꯅꯤꯔꯥꯃꯤꯁ ꯆꯥꯕꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯄꯨꯊꯣꯛꯄꯁꯦ ꯅꯣꯡ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯍꯅꯠ ꯃꯌꯥꯝꯗꯣ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯄꯥꯔꯦꯀꯣ ꯍꯁꯕꯦꯟ ꯖꯣꯕꯔꯣ ꯍꯁꯕꯦꯟꯒꯤ ꯖꯣꯕꯅꯤ ꯍꯁꯕꯦꯟꯁꯦ ꯃꯥ ꯗꯤꯜꯂꯤꯗ ꯂꯩ ꯃꯥꯗꯤ ꯀꯨꯏꯔꯦꯗ ꯂꯩꯕ 20 yearsꯃꯨꯛ ꯐꯥꯔꯝꯃꯅꯤ ꯑꯗꯣ ꯑꯩꯗꯕꯨ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯂꯥꯛꯄꯅꯦꯕ ꯈꯨꯝꯅꯤꯡꯗ꯭ꯔꯁꯨ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯝꯃꯦꯗꯨꯗꯤ ꯍꯧꯖꯤꯛꯇ ꯈꯨꯝꯗꯣꯛꯈꯔꯦ ꯀꯩꯒꯤ ꯈꯨꯝꯃꯣꯏꯗꯣꯏꯅꯣ ꯃꯇꯝ ꯀꯥꯡꯉꯩꯒꯤ ꯑꯦꯜ ꯕꯤꯗ ꯆꯪꯉꯛꯑꯒ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯉꯒ ꯑꯩꯅ ꯀꯔꯤꯒꯤ ꯈꯨꯝꯃꯣꯏꯗꯣꯏꯅꯣ ꯇꯥꯏꯝꯒꯤ ꯚꯦꯂꯨꯁꯦ ꯈꯪꯉꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗ 5 minute 1 minute ꯈꯥꯏꯗꯣꯛꯄ ꯍꯥꯏꯁꯦ ꯏꯁꯥꯒꯤ ꯇꯥꯏꯝꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯤꯐꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟꯗ ꯀꯅꯥꯅ ꯀꯅꯥꯒꯤꯗꯃꯛꯇ ꯃꯇꯝ ꯀꯅꯥꯝ ꯂꯩꯅ ꯄꯣꯠꯇꯦꯕ ꯑꯣꯀꯦ ꯗꯥꯏꯕꯔꯒꯤ ꯑꯟꯁꯔꯗꯣ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯗꯥꯏꯕꯣꯜꯒ ꯑꯩꯒ ꯇꯉꯥꯏꯔ ꯃꯥꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯅꯥꯝ ꯂꯩꯇ ꯃꯥꯅꯦ ꯑꯇꯩ ꯑꯗꯣ ꯑꯦꯜꯕꯤꯗꯗꯤ ꯋꯥ ꯌꯥꯝꯅ ꯆꯦꯔꯗꯤ ꯇꯧꯔꯛꯀꯅꯨ ꯀꯣ ꯁꯤꯃꯗꯤ ꯀꯥꯎꯅꯨ ꯑꯠꯆꯥ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯕꯣꯔꯣ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ A to Z ꯂꯣꯏ ꯍꯥꯏꯗꯣꯛꯑꯝꯒꯅꯤꯗꯣ ꯒꯨꯂꯤ ꯃꯔꯤ ꯂꯩ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯒꯨꯂꯤ ꯃꯔꯤ ꯂꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯁꯤꯁꯦ ꯍꯨꯔꯥꯟꯅ ꯀꯅꯥꯅ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ ꯀꯣꯃꯦꯟꯁꯨ ꯄꯤꯔꯛꯇꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯗꯥꯏꯕꯣꯜ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯄꯨꯂꯤꯁ ꯀꯧ ꯇꯥꯔꯦ ꯗꯥꯏꯕꯣꯜꯒꯤ ꯏꯔꯝꯕꯗꯣ ꯑꯗꯨꯝ ꯅꯣꯛꯅ ꯁꯨꯝ ꯂꯩꯔꯝꯃꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯥꯒꯤ ꯇꯧꯕ ꯍꯩꯕꯁꯦ ꯅꯣꯛꯅ ꯁꯥꯎꯕ ꯉꯝꯃꯝꯃꯔꯣꯏ ꯅꯣꯛꯅꯇ ꯁꯨꯝ ꯂꯩꯔꯝꯃꯅꯤ ꯎꯔꯕ ꯄꯣꯛꯈꯥꯏꯔꯤꯁꯦ
ꯀꯦꯃꯦꯔꯥꯁꯤꯗ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯔꯤꯅ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯍꯣꯏ ꯑꯗꯣ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯩꯁꯦ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯁꯣꯅꯣ ꯆꯨꯕ ꯀꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯤꯡꯁꯤꯡꯉꯩꯗꯣ ꯌꯥꯝ ꯐꯔꯦ ꯍꯣꯏ ꯃꯥ ꯑꯩꯈꯣꯏ ꯁꯥꯎꯅꯗꯦ ꯐꯩꯅꯦ ꯁꯥꯎꯅꯗ꯭ꯔꯤꯗꯣ ꯀꯃꯥꯏꯅ ꯁꯥꯎ ꯉꯝꯗꯣꯏꯅꯣ ꯗꯥ ꯏꯕꯣꯜꯒꯤ ꯐꯥꯒꯤ ꯈꯨꯇꯧꯗꯣ ꯅꯣꯛꯅ ꯂꯩꯔꯝꯃꯅꯤ ꯐꯖꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯗꯨ ꯗꯤꯋꯥꯂꯤꯒꯤ ꯐꯖꯕ꯭ꯔꯥ ꯗꯥ ꯏꯕꯣꯜ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯀ꯭ꯂꯤꯌꯥꯔꯂꯤ ꯇꯥꯕ ꯐꯪꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯗ ꯕꯣꯝ ꯊꯥꯕꯁꯤꯅꯅꯦ ꯚꯣꯏꯁꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯥ ꯑꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯕ ꯏꯕꯣꯜ ꯋꯥꯏꯇꯤꯗ ꯁꯣꯅꯣ ꯆꯨꯕ ꯍꯥꯏꯅꯗꯕꯅꯤ ꯅꯣꯁꯨ ꯆꯨꯕ ꯍꯥꯏꯅꯕꯅꯤ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄ ꯑꯩꯁꯦ ꯅꯣꯁꯣ ꯇꯥꯔꯦ ꯑꯗꯨꯏꯗꯤ ꯐꯖꯩ ꯐꯖꯕꯅꯤ ꯚꯣꯏꯁ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯔꯛꯄꯒꯤ ꯗꯤꯌꯥ ꯍꯣꯏꯒ ꯂꯥꯛꯑꯝꯃꯗꯤ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯗꯤꯌꯥ ꯃꯥꯏ ꯂꯥꯏꯐ ꯊꯥ ꯂꯩꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯅꯥꯝꯇ ꯄꯤꯍꯧꯗꯦ ꯇꯧꯅꯤ ꯀꯥꯏ ꯈꯪꯕ ꯅꯠꯇꯦ ꯃꯊꯛꯇ ꯁꯨꯝ ꯀꯥꯈꯠꯂꯛꯄꯗꯅꯦ ꯑꯗꯣ ꯑꯗꯨꯝ ꯑꯆꯥꯅꯛꯇ ꯐꯖꯕꯁꯦ ꯎꯕꯁꯤꯒ ꯑꯝꯇ ꯊꯥꯅ ꯆꯦꯡꯈꯤꯗꯦ ꯐꯥꯔꯁ ꯇꯥꯏꯝ ꯇꯧꯗꯣꯏꯅꯤ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯣ ꯊꯥꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯊꯥꯔꯒꯗꯤ ꯁꯨꯝ ꯃꯤ ꯑꯃ ꯆꯪꯉ ꯑꯅꯤ ꯆꯪꯉ ꯑꯗꯨꯒꯩ ꯁꯨꯝ ꯋꯥꯔꯤ ꯁꯨꯅꯕ ꯍꯧꯖꯤꯛꯇ ꯇꯧꯔꯤꯁꯤꯅꯤ ꯑꯦꯜ ꯕꯤ ꯊꯥꯔꯤ ꯑꯣ ꯑꯠꯆꯥ ꯑꯩꯒꯤꯗꯤ ꯃꯣꯕꯥꯏꯜ ꯑꯅꯤ ꯁꯨꯗꯕꯅꯤꯅꯅꯦ ꯑꯩ ꯍꯧꯖꯤꯛꯁꯤꯒ ꯁꯤꯒ ꯑꯦꯜ ꯕꯤꯁꯤꯒ ꯑꯦꯡꯒꯦꯖ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯇꯣꯞꯄ ꯃꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯑꯦꯜ ꯕꯤ ꯊꯥꯔꯤ ꯊꯥꯗꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯦꯜ ꯕꯤꯗ ꯑꯣꯏꯅ ꯆꯪꯉꯒ ꯇꯝꯁꯤꯜꯂꯤꯕ ꯗꯥ ꯏꯕꯣꯜꯅ ꯊꯥꯕ ꯗꯤꯌꯥ ꯑꯣꯏꯅ ꯊꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯩꯁꯨ ꯇꯝꯃꯤꯅꯤꯗ ꯑꯦꯜꯕꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯅꯨ ꯐꯨꯜ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯅꯤ ꯑꯁꯦꯡꯕꯩꯅꯤꯌꯦ ꯌꯨꯇꯨꯕ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯌꯨꯇꯨꯕ ꯍꯦꯛ ꯆꯪꯕ ꯀꯅꯥꯗꯕꯨ ꯆꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯕꯥꯏꯜꯅꯒ ꯑꯃꯇꯪ ꯑꯣꯏꯕꯅꯦ ꯑꯗꯩꯗꯤ ꯑꯃꯁꯨ ꯑꯦꯜ ꯕꯤ ꯊꯥꯔꯝꯒꯅꯤ ꯑꯃꯁꯨ ꯑꯦꯜ ꯕꯤ ꯊꯥꯔꯝꯒꯅꯤ ꯁꯤꯗꯩ ꯇꯧꯏꯕꯣ ꯀꯅꯥꯗꯕꯨ ꯆꯪꯗꯣꯏꯅꯣ ꯈꯟꯕꯗ ꯑꯗꯩ ꯃꯈꯨꯠꯁꯤꯅꯅꯦ ꯇꯁ ꯇꯧꯁꯟꯈꯤꯗꯅ ꯊꯣꯛꯂꯛꯄꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯑꯃꯨꯛ ꯆꯪꯊꯣꯛꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯁꯨ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯅꯣꯏ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄ ꯑꯩꯒꯤ ꯃꯔꯣꯟꯁꯤꯒ ꯅꯣꯛꯏꯔꯕ ꯀꯔꯤ ꯇꯥꯅꯣ ꯑꯩꯒꯤ ꯃꯈꯣꯟꯁꯤꯒ ꯅꯣꯛꯏꯔꯕ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯗꯥꯏꯗꯕꯨ ꯅꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯀꯗꯣꯟ ꯃꯥꯏꯀꯩꯗ ꯄꯨꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯅꯦ ꯄꯪꯆꯪꯗ ꯆꯪꯁꯜꯂꯣ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯪꯉꯨꯔꯒ ꯑꯩꯁꯦ ꯀꯩꯗꯧꯏ ꯈꯪꯉꯕ ꯑꯩꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯆꯪꯕ ꯃꯇꯝꯗꯅꯦ ꯃꯤꯅ ꯐꯖꯅ ꯋꯦꯜꯀꯝꯒ ꯇꯧꯕꯤꯔꯛꯑꯗꯤ ꯑꯩꯁꯨ ꯁꯦꯀꯦꯟ ꯇꯥꯏꯝ ꯊꯥꯔꯠ ꯇꯥꯏꯝ ꯁꯨꯝ ꯆꯪꯅꯤꯡꯕ ꯐꯥꯎꯋꯤꯅ ꯑꯗꯣ ꯃꯤꯅ ꯆꯪꯉꯒ ꯐꯖꯅꯒ ꯋꯦꯜꯀꯝ ꯇꯧꯕꯤꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯃꯨꯠ ꯑꯣꯐ ꯑꯣꯏꯌꯦꯕ ꯏꯃꯥ ꯑꯩꯕꯨ ꯐꯖꯅꯁꯨ ꯋꯦꯜꯀꯝ ꯇꯧꯕꯤꯔꯛꯇꯦ ꯑꯩꯕꯨꯁꯨ ꯈꯪꯕꯤꯗꯦ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯁꯤꯒꯕꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯊꯣꯛꯂꯛꯑꯦꯕ ꯏꯀꯥꯏꯕ ꯑꯩꯕꯨ ꯑꯦꯜ ꯕꯤꯒꯤ 24 ꯑꯋꯥꯔꯁꯇ ꯑꯦꯜ ꯕꯤ ꯀꯔꯣꯔ ꯀꯌꯥꯅꯤ ꯊꯥꯔꯤꯁꯦ ꯍꯥ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯁꯦꯡꯕꯅꯦ ꯑꯗꯨꯒ ꯃꯔꯣꯜ ꯂꯣꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝ ꯆꯥꯎꯋꯤꯅ ꯑꯗꯣ ꯀꯗꯥꯏꯗ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯕꯣꯜꯁꯤꯡꯅ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯅꯠꯇꯦꯍꯦ ꯗꯥ ꯏꯕꯣꯜ ꯀꯣꯃꯦꯟꯁꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯍꯥ ꯗꯥ ꯏꯕꯣꯜꯁꯤꯅ ꯃꯥꯏ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦ ꯐꯥꯒꯤ ꯌꯥꯝ ꯍꯩ ꯑꯣꯔ ꯃꯇꯥꯡ ꯆꯥꯅ ꯋꯥꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯃꯦꯕ ꯃꯥꯁꯦ ꯕꯣꯜꯁꯦ ꯃꯁꯛ ꯇꯤꯠ ꯂꯥꯎꯅ ꯌꯦꯡꯒꯦ ꯆꯦꯡꯍꯜꯂꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜꯂꯥꯛꯄꯝ ꯑꯦꯜ ꯕꯤ ꯄꯨꯡ ꯀꯌꯥ ꯊꯥꯅꯤ ꯑꯦꯜ ꯕꯤꯁꯦ ꯄꯨꯡ ꯀꯌꯥ ꯊꯥꯅꯤ ꯍꯪꯉꯤꯕ ꯗꯥ ꯏꯕꯣꯜꯗ ꯍꯪꯉꯤꯔꯣ ꯗꯥ ꯏꯕꯣꯜꯒꯤꯗꯤ 9 AM 9 PM ꯑꯩꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯁꯦ ꯁꯨꯝ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯇꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏꯕ ꯈꯪꯗꯦ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯉꯁꯤ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯅ ꯑꯗꯣ ꯃꯊꯪꯗ ꯁꯨꯝ ꯇꯥꯏꯝ ꯑꯀꯛꯅꯕ ꯑꯃ ꯊꯝꯒꯅꯦꯕ ꯑꯁꯤꯒ ꯊꯥꯅꯤ ꯁꯤ ꯃꯇꯝꯁꯤ ꯊꯥꯅꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯠꯄꯁꯦ ꯀꯣꯃꯦꯟ ꯏꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯃꯅꯤ ꯗꯥ ꯏꯕꯣꯜ ꯑꯩꯅ ꯆꯠꯈꯤꯕ ꯃꯐꯝꯗꯨꯗ ꯑꯩꯕꯣꯜꯁꯦ ꯁꯨꯝ ꯌꯥꯎ ꯂꯩꯔꯝꯃꯤꯕꯣ
아, 모바일 kaya paisalabno khangde dai bolse. Ocha, ning thorin ke thilak pum LB pung kaya thani haido dai bol na hariba nu hayeng ayuk pau LB thani hai. Acha acha pung kaya tha du na hangiro. O khangde khangauder gyan ta hauder ko. Noi मैम से कने हादी सुम हाइरा मुआई चुलो संद्रो बनी कना का वारी सुने न लगनी चखरदी इथंता आइचु चलनी दुइदी noi tumninga di chalninga di haira muआई चु चत्रो बनी सिंग अनु हायेंग फाउ एलबी थानी हाय निंग थोरे के थे लकपम हौजिक थारी दो पुंग क्या ओइरगे हाइबा हौजिक थाई से 1 hour फा दोरे 1 hour फा दोरे 3 minutes का वाली ऐसे मोबाइल अमतनी अनु मोई तामो करी थबा से करी हाइनो दा अनु मोई तामो कई थबा गाइसे करी हाइनो आई खंगरे कनादा हाइनो ऐसे मोबाइल अमतनी मोबाइल अमा ओइरगा कमाइना मी पुनमकी एलबी द चकबा गमिनो अबा कमाइना टाइम मैनेजमेंट हैनो अबा मोबाइल के तो चार्ज ऑफ समय तब ना थमिया बताई बोल की मोबाइल जैदी घातंग इसाना मोबाइल पाइबदा घा बैटरी से घातंग द 0% लानी बा बैटरी डेड ओइखरनी दोगी कमाई ngamiनो बा नि थोरें कैथे लपम दाई बोल कब खरे दाई बोल कोरगा इबो हसिंग आई सुंग हाक लेखिनी अहान बा एलबी निना अतै निमित्त बिना यावबा ngamdrasu oh thank you दाई बोल चलम दाई हाइरा मुको आइसु एलबी से थिंजन गे दुइदि कना ग बाइसु न लैगनी इंथरेल कैथे लाकपम क्लैप तौइरो से टाइम मैनेजमेंट हाइबा कनते वाइटी पारदी बाउन ओइरे मिंगोंदा सपोर्ट तौदबा यादे होय चुम्मी करी हाइनी हानादेसु पाइरबने हानादेसु एक्सपीरियंस लेरबनी दाई बोलदी सुमाइना होयने बाउन ओइरे तौदा याद मीगीदसु सपोर्ट पीगदबा लेरबनी सागीदसु आई इखुट लालगा मिखुट लाक्तोइनी दो सेम दुनियाबा दुनि कई हाइनी अतै तुसु टाइम मैनेजमेंट दी हाई तारे अदुम ऑन तौ थंबा मा बोरो चार्ज तौ बम चंगिना थोरे के खिलाफ दाई बोल आई चलनी चखिनो दाई बोल गई गता कमाई तो होदरो लेना कदी पाई नुको अनु यामना वाबनी जिंदगी में जीना हराम हो जाएगा ऐसी जीना हराम हो जाएगा दाई बोल के एलबी से जीना हराम तो रबा जीना हराम तो हलोइदा इसा की लिमिट खंगे याम एडिक्ट चुनी चुरो एबदो असिजु एडिक्शन मखलम नि सिजु एलबी सिजु एलबी था ददी चकचंग दबगा जाउनरमगनी इबो हसिंग श्याम हायरम मगा ततलू ततलसी गुली मरी लेली हाँ दाई बोल गुली मरी से कना नो अब आइसु खंगदे कमाई जिंगदनो अब दाई बोल गा निथोरेन गदि खंगे अति खंगे अनि से कमाई चिंगथरा जिंगदनो अब इबुसी कना नो हैना कमेंट जि रक्तबनिना ओइमा आइता नते नंग मीगी एलबी सिंदा चंगलगा हंगु मी लोइना कपनरबनी असेंग वइरो ओइमा एलबी चंगी से कब तक की चंग मोई ले रहे ने तो इसे कितना मा दियाना सुमाइना नोइना नॉन स्टॉप तो वांगांग इदो आई सु हुजिक त खंगी 1 hour बोई आई लाइफ त ngasi फर्स्ट टाइम उरंगनी 1 hour फाना नॉन स्टॉप तो वांगांग इसे सुमाइना को वांगांग जद्री दाई गोली येंबगी उपाय लेते मोइसे भटकतिया आत्माली गोली येंबगी उपाय लेते हे कनानो मी तरुंग सुगरे गोली तरुंग सुगरे कनानो भटकती आत्मा चंगी से
भटकती आत्मा चुमी चुमी भटकती आत्मा नि मोइसे निंथौरेन कैथेलाकपम बाय बाय हाइरोसे बाय बाय ओइबे जादे गहल सिंह एलबी थाबा लोइरगा कक्थटपा हैगनी को अनु कमाय कथटोइनो खंगदे फर्स्ट टाइम नी तविसे कक्पा हैत्रगा मोबाइल स्विच ऑफ तौसला लोरे बैटरी यावददी तल्लेदना मथंता कितने गोली है संभा 6 गोली सरदार हाँ चुमी चुमी 6 गोली नहीं 6 गोली 6 लाइक हाँ जी 4 होएगा ने अमाउंट तो तक खरे तल्ला माने ऐ मखोन जे तानी जा माने इबो श्यामगी से इसे सकलीमी अच्छा अच्छा इसे सकलीबा ओ I खंगदना तौइनी ओ निंथौरेन से श्याम सु कौबोरे श्याम श्याम आइना हाइबदी तारे दियागी सु दाइबोल की लाइफ तसु सुम श्याम श्याम अतोपा मी जे डेली की क्या तसु अदो I खंगदबा श्याम ने आइसे निंथौरेन कैथेलाबो दुइदि म्याम फंगनरे एलबी आबदा फंगनरे दुइदि श्याम कौबो कौ आइसुनबदो कैथेलापम आइदि फर्स्ट लाकपनि हाँ चुमी चुमी फर्स्ट लाइनी यूट्यूब हांदोपगा आइदि लाइव पुरा माने अदुगा चंगै माने असिना मो करी सिंबल नो करी इमोजी नो ग्यान ताद्रे ग्रीन कलर दो नोक्सलिसिना वाचिंग सरदार 4 भटकती आत्मा है और 2 फायर गोली है श्याम और इमोहल फायर वाला गोली है डाइबल तट लगे तो बबू गोली तरे छुगरे अममु गोली जेंग ले रे दाइबो अंगांग सिंग तुंग्रबो इनम तुंग्रबो श्याम से एलबी थाबदा माना हाने मी की एलबी दा थुंगबरी सीरेदा खंगदे मंगोदा आत्मा लागा हाइरा खंगदे तर हिंग न पाउ पीरा खंगदे एलबी थागी दो रायना निंको खसिंगा 7 गोली हुजिक 6 सोइगरे निंथौरेन कैथेलाकपम श्याम हाइबा आईडी अमा लेरमी अदुगी आईडी याखिदबदुदा निंथौरेन आओ आईडी लेरमा श्याम हाइबा आईडी अमा लेरमी ओ अच्छा श्याम हाइबा आईडी अमा लेरम दो याखिदबदगी निंथौरेन कौबा आईडी से हांगबनेबा अच्छा अच्छा आई ज्ञान तार हुजिकता इनमा इसै तारी इसै की चैनल दा ओ अच्छा अच्छा इनमा से इसै जाम पापा करी इसै नो मणिपुरी रो कोहजिगा नु युमना कदाई दा एक्चुअल दाइबोल ना वाइटी दा हाइदो कनो हाइदुदी हाइदोगा फरक तारोइद्रो कोना सुम मेसेज ओइना थाबिरागे दाइबोगी ब्लॉग तरा कइनो अदुम सिलचरगिनी निंथौरेन कैथेला आईडी एलबी ओइना नोटी थमले थमो थमो दो एलबी ओइना थमो कैसुम काइदे दो आई एलबी ददी जाम तोइना लाकपदि ngमोय थाम दा मुरक्का लाकद्रा दाइबोल मणिपुरी मणिपुरी की सु फेवरेट ने नुंगाय बनी को मखोन मिटे की सही से आईडी मिटे की सही से हेली नुंगाय बो इबो सिंग इमोइनु चैनल खंगबरा खंगी इमोइनु चैनल खंगी को सिंग होय होय अनु ऐसे असेंबदी ऐ सिलचरगिनी को अतैदी मखा तापा हाइबा जायरा जादिरा खंगदे अतै कोना दाइबोल की ब्लॉग ते सुम हायरागे हंगनारागा ओजाना आइडिया पिरागा ओजादा ताक्सिल लगले ओनु होय अबा दा इबोल ना आइगी फना बहुजिकता मी ममांगदा याम हाइदो कोनु असेंबा हाइदुदी अदुगी एना हाइद्रिबा दाइबोल तंदी मोबाइल अनि सुबनी दियादुसु खरा कौना दियादुसु खरा हाइबिउना
minit mangatang lamon na. Kaya support ki natte da adum wari suna ning na tawini. Ay first time LV thai na mi kuna magta laura hainin ibai LV thawa khara hekta mi na. Dai hoi imoi nu channel ai gi family ni. Okay, no problem. Well, singers sude have okay show hai ro. Imoi nu channel ai gi family ni. Ai gi family means hoi phare ko na hanga ke duga imoi ai ai hang du ba khang de dia lag la to okay hai igani. Hoi ne masu magi LV thari bani na okay de he kisum kamaina igani masu agi wasu taroi madi mute ko sala thamani cái thế là cái nào hai đứa LV thai hai bên đó ô dia đó chú khá khăng nè rồi na adu kine mi puna mak ta aina khang ba mi sing do LV da tăng 5 minute ki changau aina sum harau na share tau ning ba do tam ning ba do du ni da sum hai ni da mobile ani su da mi na gi bahal sing ha ai gi wife oh cha ai family mi se gi wife da ba Canada cha chi pare ai bo dia masakti dai bola thare ba emoji do adu mai na nei na ulak toi se ulak patar su marks ai na upi se thare ke chela ba hauji khai bi ge hoi hai bi 5 minute khatang lam mai ai se dai bol ai se amamba ni abai na lai se amamba bada phammaga ne ai di du keno da jing haliba mathak che jing haliba amamba da phammaga adu su ai ne ai jing halak ke jo ai masak se ko ai masak se ka mai utto no kho ko camera se front tung tau ke uraba uhoraba kirabo ai masak da kirabo ai sa aduni nanung da laiba mi do man bani se hai baje cái nồi đi commando training जाओ लगा हले ही नहीं से कैसी द pollution ना लो रे बादू की नहीं बाई ना तो उसे ये मथक सिगा सो मी खरा ले ये दुगी हिना दबा दाइबो ना की दे दा हाय बा ure lulu ningthore ke thelak pam love pi khare ningthore ke thelak bye oh phare kisum kai de bye oi rasu kuire na ngasai de ki khamei se tumo kem kai de da ai bo mai khuna loi de da adu ne mai khuna loi re pollution loi re so han bazar roi khai le ka tin se na da ba mi su loi na ni su ki दिवाली लोय बगा बहुत सिंह श्याम तत खरे मी गुली तरुक ती सुम लैरी गुली तरुक से कनानो खंगदे गुली तत्प जेंग बगी सु हिदाक लेरमदि क्याम नुंगाइनी सुहानी तक हाय चे हैप्पी दिवाली सुहानी हैप्पी दिवाली आगे एलबी द लाख बगी थैंक यू बहुत सिंह श्याम दो कोई खिनी तुम खिरोए दाइबो अमतंग करम मफम न कोई नो चेक तो
Suhani kaukre Daibol welcome che Suhani kamai tori duga bom thabra Ibohal Singh Suhani ma'am Suhani ma'am talabo means kariya na talabo aise oh tarabo acha acha totally mai ngang de ba talabo na acha acha ai khang de ba sakhelam hi dada kau khare du khumgro Suhani su Diwali gi ai pham kol oizaro hoi mi punamak Diwali gi akhoi punamak yai phaminarasi Suhani aina ne ngasai dagi LB thabise Diwali gi sum phajabase siga jekhanli na ba te moi hoji ngahaka laigini 1 hour mukti hinjale ngasai dagi Daibol ga wari sunaraga Syam ga wari sunaraga lairei na baise ma'am talabo haidi chak charabo ma'am talabo haidi chak charabo acha chak charabo hairase oh khangdana to ini Suhani takela hoi che bom thai mayama acha Suhani se Silchar gira natraga kadai gino Suhani hoi che jam phajai ao phajabani ko thank you eba Suhani kai mathel talino kai mathel no ai Suhani dada chare Suhani ai ne ai first time LB ni ai kaim khangde ai first time tawini ko duna ai host oi basu haite wangang basu haite tedi kari hani Daibol kubi do na rabo comment ibada Suhani takhelamam hawai ni dada hawai jai ni rami soramani dudi ko ngasi Lakshmi puja tawiye ba dukasu tawramgani aina iri du maina para u tage ha try to gya iro Suhani takhelam che ai su jam haite ne adusu kari haini ai di first time ni Suhani ki LB tha matam do hairo isum lake Suhani LB kam kana thage nuti ki thabro LB nungai bedi khwai di Daibol gi na khwai di nungai par aina ayuk se changba ngamdaba anung thang se khara sum changbi rakani angang na sude mobile se jeng da di chau thau ja da timing lai ba duna moina mobile paisalab ni na kamai thani mobile ni ma hata ngai su Suhani takila hoi che chummi Lakshmi puja tawri hoi Lakshmi puja tawbane ba Suhani se Silchar gi natra Suhani ensang hau bro oh sacha Daibol ni ibagmi style da pau hai natra Suhani ensang hau baloi Suhani kamai khumdori khumgro Daibol gi style siga kang bu chiksale tawise kang chikpra dugadi sigadi kang dam kalle oi ma mi pumna makta LB karam matam thage hangunu nang wanthani matam mayam duna karigi khangjan madi phaina aina sangadi sum changbirani Suhani tahi che ai ngerang dagi tahori pung amada o ngerang dagi tahori pung amada acha acha ngerang pung ama means 1 pm ahing daga di natte ko ahing daga oti sinani ba kanano cha toise Suhani takhelam hare hawi dada hare Suhani kamaina tawgi nangi LB do pung gya tha ki first time da mi changa khibra
ꯗꯥꯏꯕꯣꯜꯁꯦ ꯈꯨꯕꯤ ꯅꯥꯔꯕꯣ? ꯋꯥꯏꯇꯤ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯅꯪꯒꯤꯗ ꯂꯥꯛꯂꯒ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯦꯜꯕꯤꯗ ꯂꯥꯛꯎ ꯂꯥꯛꯎ ꯍꯥꯏꯅ ꯑꯁꯨꯝ ꯍꯥꯏꯗ꯭ꯔꯣꯃꯤ ꯅꯪꯅ ꯍꯪꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯑꯠꯆꯥ ꯈꯨꯃꯨꯛ ꯄꯥꯒꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯔꯦ ꯋꯥꯏꯇꯤ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯅꯪꯒꯤꯗ ꯂꯥꯛꯂꯒ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯠꯄ ꯃꯇꯝꯗ ꯑꯦꯜꯕꯤꯗ ꯂꯥꯛꯎ ꯂꯥꯛꯎ ꯍꯥꯏꯅ ꯑꯁꯨꯝ ꯍꯥꯏꯗ꯭ꯔꯣꯃꯤ ꯅꯪꯅ ꯍꯪꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯋꯥꯅꯤ ꯇꯈꯦꯜꯂꯕ ꯑꯩ ꯖꯥꯝ ꯊꯥꯗꯦ ꯍꯩꯇꯦ ꯑꯩꯆꯦꯗꯤ ꯐꯖꯅ ꯍꯥꯏꯕ ꯍꯩ ꯑꯁ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯑꯩꯉꯣꯟꯗ ꯍꯩꯇꯕꯅꯤꯗ ꯑꯩꯁꯨ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯌꯥꯎꯔꯝꯈꯤꯅꯤ ꯁꯨꯋꯥꯅꯤ ꯇꯈꯦꯜꯂꯕ ꯃꯤ ꯑꯗꯨꯝ ꯂꯥꯛꯂꯦ ꯆꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯃꯤ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯏꯕꯣꯜꯒ ꯉꯁꯥꯏꯗꯒꯤ ꯆꯥꯝꯒ ꯋꯥꯔꯤ ꯁꯨꯅꯔꯛꯅ ꯂꯩꯔꯛꯏꯁꯦ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯁꯨꯃꯥꯏꯅꯒ ꯃꯤ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯏꯕꯣꯜꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯔꯛꯏꯁꯦ ꯋꯥꯔꯤꯒ ꯁꯨꯅꯗꯅ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯅꯦꯄꯥꯜꯗꯩꯁꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯁꯨꯃꯥꯏꯅꯒ ꯃꯤ ꯆꯪꯕꯤꯔꯛꯀꯅꯤ ꯀꯥꯏꯅ ꯑꯃꯇꯪ ꯆꯪꯉꯁꯨ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯗꯨꯅꯤ ꯈꯔ ꯆꯪꯉꯛꯅ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯁꯤꯁꯨ ꯍꯧꯖꯤꯛꯀꯥꯟꯗ ꯀꯅꯥꯅ ꯀꯅꯥꯗ ꯃꯇꯝ ꯄꯤ ꯉꯝꯒꯦꯕ ꯌꯥꯝꯈ꯭ꯔꯕ ꯃꯇꯝꯅꯤꯕ ꯑꯩꯒꯤꯗꯃꯛꯇ ꯈꯥꯏꯗꯣꯛꯑꯒ ꯆꯪꯉꯛꯏꯁꯤꯡꯁꯦ ꯑꯗꯨꯒ ꯃꯊꯛꯇꯩꯁꯦ ꯆꯤꯌꯔꯔꯣ ꯖꯨꯝ ꯇꯧ ꯌꯦꯡꯒꯦ ꯃꯊꯛꯇꯩꯁꯦ ꯖꯨꯝ ꯇꯧꯕꯁꯨ ꯌꯥꯕ꯭ꯔꯣ ꯁꯦ ꯑꯠꯁꯥ ꯌꯥꯏꯅꯦ ꯅꯠꯇꯤꯌꯦ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯦ ꯇꯦꯔꯦꯁꯅꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯂꯥꯏꯛ ꯏꯃꯥ ꯍꯧꯖꯤꯛꯇ ꯂꯥꯏꯛ ꯇꯧꯔꯤ ꯀꯥꯎꯔꯨꯔꯦ ꯀꯩꯝ ꯀꯥꯏꯗꯦꯗ ꯀꯥꯎꯊꯣꯛꯑꯁꯨ ꯂꯥꯏꯛ ꯇꯧꯔꯒ ꯀꯥꯟꯅꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯗꯥꯏꯌꯦꯕꯣꯜꯒꯤ ꯂꯥꯏꯐꯇ ꯈꯔ ꯈꯔ ꯆꯪꯉꯛꯑꯒ ꯗꯥꯏꯌꯦꯕꯣꯜꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯇꯥꯔꯤ ꯍꯪꯉꯒ ꯑꯩ ꯅꯣꯂꯦꯖꯀꯤ ꯑꯣꯏꯕ ꯋꯥꯏ ꯇꯤ ꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯍꯟꯕꯤꯔꯛꯎꯀꯣ ꯑꯩꯗꯤ ꯈꯪꯗꯕ ꯀꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯗꯥꯏꯕꯣꯜꯅ ꯀꯣꯃꯦꯟ ꯀꯌꯥꯝ ꯏꯒꯅꯤ ꯏꯁꯥꯅ ꯋꯥ ꯍꯥꯏꯕꯒ ꯏꯕꯒꯗꯤ ꯃꯤꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯗꯦꯅ ꯀꯣꯃꯦꯟꯁꯤꯅꯗꯤ ꯗꯥꯏꯕꯣꯠꯁꯤꯒ ꯆꯤꯌꯥꯔ ꯀꯥꯏꯁꯨꯝ ꯂꯩꯇꯦ ꯆꯤꯌꯥꯔ ꯅꯠꯇꯦ ꯁꯤ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯤ ꯆꯤꯌꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯑꯇꯩꯗꯤ ꯃꯤ ꯂꯩꯇꯦꯀꯣ ꯒꯨꯂꯤ ꯃꯔꯤꯈꯛ ꯂꯩꯔꯦ ꯒꯨꯂꯤ 5 ꯁꯨꯈꯔꯦ ꯑꯃꯨꯛ ꯇꯦꯔꯦꯁꯀꯤ ꯃꯊꯛꯇ ꯆꯤꯌꯔ ꯃꯥꯟꯕ ꯎꯏ ꯍꯥꯏꯔꯣ ꯑꯣ ꯑꯠꯆꯥ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ꯭ꯔꯣ ꯍꯥꯏꯁꯦ ꯇꯨ ꯑꯁꯤꯁꯤ ꯕꯣꯝ ꯀꯥꯞꯄꯤꯁꯤꯗꯤ ꯎꯕ꯭ꯔꯥ ꯂꯣꯏꯔꯕꯅꯤ ꯎꯔꯕ ꯕꯣꯝ ꯍꯥꯏꯁꯦ ꯎꯔꯕ ꯇꯨ ꯑꯁꯤꯁꯦ ꯒꯨꯂꯤꯁꯤꯁꯨ ꯐꯥꯔꯁ ꯇꯥꯏꯝ ꯐꯪꯗꯣꯔꯤꯃꯤ ꯑꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯗ ꯐꯥꯔꯁ ꯇꯥꯏꯝꯅꯤꯅ ꯑꯁꯤꯒꯤ ꯚꯦꯂꯨꯁꯦ ꯈꯪꯉꯒ ꯑꯁꯤꯒꯤ ꯚꯦꯂꯨ ꯍꯦꯜꯂꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯚꯦꯂꯨꯁꯦ ꯈꯪꯗꯕ ꯍꯌꯦꯡ ꯍꯩꯔꯛꯑꯒ ꯈꯪꯉꯛꯑꯒ ꯑꯗꯩꯗꯤ ꯚꯦꯂꯨꯁꯦ ꯑꯇꯩꯁꯨ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯈꯪꯗꯕꯅꯤꯅ ꯑꯟꯗꯨꯗꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯕ꯭ꯔꯥ ꯕꯣꯝ ꯊꯥꯔꯤ ꯃꯌꯥꯝꯁꯦ ꯎꯏꯌꯦ ꯂꯥꯏꯐꯁꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯋꯥ ꯁꯨꯝ ꯉꯥꯡꯅ ꯂꯩꯕ ꯃꯤꯅ ꯁꯣꯝ ꯅꯥꯀꯟꯗꯩꯅ ꯀꯣꯃꯦꯟ ꯏꯔꯛꯄ ꯑꯩꯅ ꯁꯨꯝ ꯋꯥ ꯉꯥꯡꯅ ꯂꯩꯕ ꯃꯤꯅ ꯑꯉꯛꯄꯅꯤꯀꯣ ꯁꯤꯁꯨ ꯃꯤꯅ ꯁꯥꯏꯠꯇꯒꯤ ꯃꯤ ꯌꯦꯡꯉꯒ ꯑꯉꯥꯎꯅꯤ ꯀꯥꯏ ꯈꯜꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯁꯨꯝ ꯂꯦꯞꯄ ꯃꯊꯟꯇ ꯋꯥ ꯉꯥꯡ ꯂꯩꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯅꯦ ꯊꯪꯅꯕꯗ ꯇꯦꯔꯦꯁ ꯑꯇꯩꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯥꯈꯠꯂꯛꯅ ꯋꯥꯔꯤ ꯁꯨꯅꯔꯤ ꯐꯝꯅꯕꯁꯨ ꯌꯥꯎꯅꯔꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯥꯏꯠ ꯁꯥꯏꯠꯇ ꯂꯩꯌꯦꯕ
ꯃꯣꯏꯅ ꯈꯜꯂꯝꯒꯅꯦꯕ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯏꯁꯦ ꯍꯥꯏꯅ ꯁ꯭ꯋꯥꯅꯤ ꯂꯩꯔꯤꯕꯣ ꯅ ꯆꯠꯈ꯭ꯔꯕꯣ ꯁꯤꯡꯉꯣ 2024 ꯖꯅꯋꯥꯔꯤꯗ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯑꯍꯥꯟꯕ ꯊꯥꯡꯒꯠꯂꯤꯔꯣ ꯃꯅꯤ 2024 ꯖꯅꯋꯥꯔꯤꯗꯅꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯑꯍꯥꯟꯕ ꯊꯥꯒꯠꯂꯤꯅꯤ 2025 ꯆꯍꯤ ꯐꯥꯗꯣꯏꯅꯦ ꯆꯍꯤ ꯐꯥꯗꯣꯏꯅꯤ ꯑꯗꯣ ꯋꯥꯁ ꯇꯥꯏꯝꯗꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯩ ꯑꯦꯜꯕꯤꯁꯨ ꯊꯥꯗꯕꯅꯤꯅ ꯋꯥꯁ ꯇꯥꯏꯝ ꯀꯩꯝ ꯍꯦꯟꯒꯠꯇꯦ ꯚꯤꯗꯤꯑꯣꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯋꯥꯁ ꯇꯥꯏꯝ ꯍꯦꯟꯒꯠꯇꯦꯕ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯏꯅꯤꯡ ꯃꯇꯝꯗ ꯑꯣꯏꯖꯔꯦ ꯗꯥꯏꯕꯣꯜꯒꯤꯗꯤ ꯍꯥꯐ ꯃꯣꯅꯣ ꯑꯣꯏꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ 2020 ꯖꯅꯋꯥꯔꯤꯗ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯑꯣꯏꯔꯗꯤ 2025ꯀꯤ ꯃꯅꯨꯡꯗ 4K ꯑꯗꯨꯅꯦ 4K ꯀꯥꯏ 1Kꯕꯨ ꯑꯣꯏꯗꯦꯒꯤ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯑꯩꯗꯤ ꯁꯨꯝ ꯇꯥꯏꯝ ꯄꯥꯁꯀꯤꯗꯃꯛꯇ ꯊꯥꯡꯒꯠꯄꯅꯤ ꯑꯗꯨꯏ ꯇꯨꯃꯤꯟꯅꯁꯨ ꯂꯩꯊꯣꯛꯎꯔꯦ ꯍꯟꯗꯛ ꯊꯥ ꯑꯃꯅꯤ ꯁꯤꯒꯇꯅꯤ ꯑꯩꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯏꯁꯦ ꯅꯍꯥꯟꯉꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤꯅꯦꯕ ꯑꯩꯗꯤ ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯒ ꯑꯗꯨꯝ ꯑꯩꯅ ꯑꯦꯛꯇꯤꯚ ꯑꯣꯏꯈꯠꯂꯛꯏꯁꯦ ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯗꯅꯤ ꯕ꯭ꯂꯣꯛꯄꯨ ꯊꯥꯡꯒꯠꯄꯕꯨ ꯑꯣꯏꯔꯣ ꯁꯣꯔꯠ ꯊꯥꯡꯒꯠꯄꯕꯨ ꯍꯥꯟꯅꯗꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯡꯒꯠꯂꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯤꯗꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇ ꯀꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯈꯠꯂꯛꯏ ꯇꯠꯂꯝꯗꯥꯏ ꯌꯧꯔꯛꯑꯀꯥꯟꯁꯤꯒ ꯆꯍꯤ ꯐꯥꯗꯣꯔꯀꯥꯟꯁꯤꯒ ꯀꯩꯁꯨ ꯅꯠꯇꯦ 2025ꯇ ꯁꯦꯂꯤꯕ꯭ꯔꯦꯁꯟ ꯑꯣꯏꯅ ꯇꯧꯔꯅꯤ ꯕꯥꯔꯗꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯐꯥꯕꯒꯤ ꯑꯇꯩꯃꯛ ꯅꯠꯇ꯭ꯔꯁꯨ ꯀꯣ ꯆꯍꯤ ꯐꯥꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯏꯅ ꯇꯧꯔꯒꯦ 1 year ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯚꯤꯗꯤꯑꯣꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧ ꯆꯍꯤ ꯂꯥꯜꯂꯗꯤ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯅꯤ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯍꯥꯐ ꯃꯣꯅꯣꯇꯥꯏꯖ ꯑꯣꯏꯔꯁꯨ ꯋꯥꯁ ꯇꯥꯏꯝ ꯀꯜꯂꯤ ꯑꯩꯒꯤꯁꯨ 4K ꯁꯞ 4K ꯁꯞ ꯉꯝꯗ꯭ꯔꯤ 4K ꯑꯣꯏꯁꯤ ꯑꯠꯆꯥ ꯍꯣꯏ 1 yearꯗ ꯀꯩꯒꯨꯝꯕ 4K ꯁꯨꯍꯧꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯤꯟꯁ ꯀꯔꯤ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧ ꯆꯍꯤ ꯂꯥꯜꯂ ꯑꯗꯨꯅꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯅ ꯀꯩ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯆꯤꯟꯕꯅꯤꯅ ꯑꯦꯗꯤꯇꯤꯡ ꯇꯧꯕꯒꯤ ꯃꯇꯝꯐꯥꯎ ꯐꯪꯗꯦ ꯑꯦꯗꯤꯇꯤꯡ ꯑꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯑꯦꯗꯤꯠ ꯇꯧꯏ ꯑꯗꯨꯒ ꯀꯣꯟꯅ ꯑꯞꯂꯣꯗ ꯇꯧꯔꯛꯇꯣꯏꯅꯦꯕ ꯋꯥꯏꯑꯦꯕ ꯌꯥꯝꯅ ꯃꯇꯝꯗꯣ ꯄꯤꯕ ꯉꯝꯗꯕ ꯇꯥꯏꯝ ꯄꯥꯁꯇꯒꯤ ꯂꯥꯁꯇ ꯐꯨꯜ ꯇꯥꯏꯝ ꯖꯣꯕ ꯑꯣꯏꯅ ꯇꯧꯔꯛꯄꯗ ꯋꯥꯔꯤꯁꯤꯅꯤ ꯍꯥꯟꯅꯗꯤ ꯇꯥꯏꯝ ꯄꯥꯁꯇ ꯈꯟꯗꯣꯛꯄꯅꯤꯅ ꯀꯔꯤꯝ ꯈꯜꯂꯝꯗꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯌꯨꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯤꯜꯂꯦꯕ ꯌꯥꯝꯅ ꯄꯤꯕ ꯉꯝꯗꯦ ꯃꯇꯝꯁꯦ ꯖꯅꯋꯥꯔꯤ ꯍꯣꯏ ꯋꯥꯁ ꯇꯥꯏꯝ ꯀꯛꯄꯅꯤ ꯍꯥꯏꯕ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯥꯒꯦꯀꯣ ꯃꯊꯛꯀꯤ ꯃꯦꯁꯦꯖꯁꯦ ꯚꯤꯗꯤꯑꯣꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧ ꯆꯍꯤ ꯂꯥꯜꯂꯗꯤ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯅꯤ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯍꯥꯐ ꯃꯣꯅꯣꯇꯥꯏꯖ ꯑꯣꯏꯔꯁꯨ ꯋꯥꯁ ꯇꯥꯏꯝ ꯀꯛꯏ ꯑꯩꯒꯤꯁꯨ 4K ꯁꯞ 4K ꯑꯣꯏꯁꯤ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯋꯥꯁ ꯇꯥꯏꯝ ꯀꯛꯄꯅꯤ ꯍꯥꯏꯕ ꯍꯣꯏ ꯁꯤꯜꯆꯔ ꯀꯥꯂꯤꯕꯥꯔꯤ ꯉꯁꯤ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯕ ꯇꯥꯔꯕ ꯑꯩꯌꯥ ꯀꯃꯥꯏꯅ ꯇꯥꯗ꯭ꯔꯤꯌꯦ ꯁꯤꯜꯆꯔ ꯀꯥꯂꯤꯕꯥꯔꯤꯗꯣ ꯀꯃꯥꯏꯅ ꯃꯩ ꯆꯥꯛꯏꯕ ꯑꯌꯥ ꯅ꯭ꯌꯨꯁꯇ ꯐꯪꯉꯤꯔꯣ ꯈꯪꯗꯦ ꯑꯩꯗꯤ ꯗꯥꯏꯕꯔ ꯀꯃꯥꯏꯅ ꯃꯩ ꯆꯥꯛꯏꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯥꯏ ꯅꯨꯃꯤꯠꯁꯤꯒꯕꯨ ꯀꯃꯥꯏꯅ ꯃꯤꯟꯁ ꯗꯤꯋꯥꯂꯤꯒꯤ ꯊꯥꯟꯖꯟꯕꯗꯨꯕꯨ ꯇꯧꯋꯤꯔꯕ ꯃꯣꯏ ꯄꯟꯗꯤꯠꯀ ꯂꯩꯍꯧꯗ꯭ꯔꯕꯕ ꯂꯥꯏꯒꯤ ꯃꯟꯗꯤꯔꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯏꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯁꯣꯔꯤ ꯁ꯭ꯄꯦꯂꯤꯡ ꯃꯤꯁꯇꯦꯛ ꯍꯣꯏ ꯑꯩꯗꯨꯅꯤ ꯑꯩꯁꯨ ꯁ꯭ꯄꯦꯂꯤꯡ ꯈꯤꯇꯪ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯂꯒ ꯃꯤꯅ ꯍꯥꯏꯔꯤ ꯑꯣ ꯑꯠꯆꯥ
ꯃꯤꯅ ꯍꯥꯏꯔꯝꯃꯤꯕ ꯑꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ 8 ꯂꯥꯏꯛꯇꯤ ꯑꯣꯏꯖꯔꯝꯃꯦ ꯑꯗꯣ ꯀꯅꯥꯅ ꯇꯧꯕꯤꯔꯝꯃꯤꯕ ꯈꯪꯗꯔꯦ ꯏꯁꯥꯅꯕꯨ ꯇꯧꯔꯝꯃꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯑꯩꯒꯤꯁꯨ ꯑꯦꯜꯕꯤꯗ ꯂꯥꯜꯂꯝꯃꯤꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯣ ꯁꯨꯍꯥꯅꯤ ꯆꯠꯈ꯭ꯔꯕꯣ ꯗꯥꯏꯒꯤ ꯕꯣꯜꯒꯩꯒꯇ ꯉꯥꯏꯔꯕꯣ ꯕꯣꯜꯁꯨ 9 ꯂꯥꯏꯛ ꯑꯩꯉꯣꯟꯗꯗꯤ 8 ꯈꯛꯇꯪ ꯁꯣ ꯇꯧꯏ ꯗꯦꯠ ꯃꯤꯟꯁ ꯃꯤ 8 ꯈꯛꯇꯤ ꯆꯪꯉꯝꯕ ꯑꯣ ꯗꯥꯏꯕꯣꯜ ꯑꯦꯜꯕꯤꯁꯦ ꯑꯦꯜꯕꯤꯒꯤ ꯂꯩꯅꯥ ꯄꯥꯏꯔꯗꯤ ꯑꯦꯜꯕꯤꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯕ ꯋꯥꯔꯤ ꯁꯨꯅꯕꯗꯣ ꯈꯪꯗꯕ ꯂꯍꯥꯡꯉꯩꯗꯤ ꯁꯨꯃꯥꯏꯅꯒ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯑꯁ ꯖꯨꯝꯗꯤ ꯐꯖꯅ ꯍꯣꯔꯠꯂꯅꯤ ꯁꯨꯃꯥꯏꯅꯒ ꯑꯦꯜꯕꯤ ꯊꯥꯔꯒ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯊꯣꯛꯑꯗꯤ ꯁꯨꯍꯥꯅꯤ ꯇꯠꯂꯝꯃꯅꯤ ꯍꯣꯏ ꯇꯠꯈ꯭ꯔ ꯃꯥꯅꯦ ꯇꯠꯈ꯭ꯔ ꯃꯥꯅꯦ ꯂꯥꯛꯇꯤꯌꯦ ꯗꯥ ꯏꯕꯣꯜꯒꯩꯒ ꯉꯥꯏꯍꯧꯔꯦ ꯗꯥ ꯏꯕꯣꯜꯁꯨ ꯋꯥꯔꯝꯃꯅꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯀꯣꯏꯅꯤꯡꯉꯝꯃꯅꯤ ꯀꯣꯏꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯊꯝꯗꯣꯏꯅꯤ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗ ꯂꯥꯏꯛ ꯑꯃ ꯑꯁꯨꯝ ꯇꯥꯅ ꯎꯏꯅꯦ ꯑꯣ ꯁꯨꯃꯥꯏꯅ ꯇꯥꯅ ꯎꯅꯕ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯈꯪꯗꯕ ꯗꯥ ꯏꯕꯣꯜ ꯃꯊꯪꯒꯤ ꯂꯥꯏꯐ ꯂꯥꯛꯄꯗꯅꯦ ꯑꯩꯅꯅꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯣ ꯍꯥꯏꯔꯛꯎ ꯈꯪꯕ꯭ꯔꯥ ꯗꯥ ꯏꯕꯣꯜꯒꯤ ꯃꯥꯒꯤ ꯈꯨꯅꯣꯛꯇꯣ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯇꯥ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯅꯪꯅ ꯑꯍꯥꯟꯕ ꯑꯦꯜꯕꯤ ꯊꯥꯕꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯕꯅꯤ ꯍꯥꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯤ ꯊꯦꯡꯀ꯭ꯌꯨ ꯈꯪꯉꯤꯅꯦ ꯗꯥ ꯏꯕꯣꯜꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩꯇꯁꯨ ꯅꯠꯇꯦ ꯃꯤ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯑꯃ ꯗꯥ ꯏꯕꯣꯜꯅ ꯑꯦꯛꯗꯝ ꯗꯦꯗꯤꯀꯦꯁꯟꯒ ꯌꯥꯎꯅ ꯀꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯗꯥ ꯏꯕꯣꯜꯗ ꯊꯥꯒꯠꯄꯗꯣ ꯑꯗꯣ ꯁꯦꯝ ꯑꯩꯉꯣꯟꯗꯁꯨ ꯗꯥ ꯏꯕꯣꯜꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯦꯅ ꯍꯧꯖꯤꯛ ꯗꯥ ꯏꯕꯣꯜꯁꯦ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯃꯤꯅꯣ ꯍꯥꯏꯗꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯁꯨ ꯗꯥ ꯏꯕꯣꯜꯅ ꯇꯧꯔꯤꯕ ꯁꯞꯄꯣꯔꯠ ꯑꯗꯨꯃꯥꯏꯅ ꯀꯅꯥꯁꯨ ꯇꯧ ꯉꯝꯄꯣꯟꯇꯦꯗ ꯃꯤ ꯑꯇꯣꯞꯄꯒꯤꯗꯤ ꯇꯥꯅ ꯎꯔꯝꯃꯣꯏꯗ ꯈꯪꯗꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯂꯥꯏꯛꯇꯣ ꯑꯣ ꯑꯩꯒꯤꯗꯗꯤ ꯇꯥꯅ ꯎꯏ ꯗꯥ ꯏꯕꯣꯜꯅ 9 ꯁꯨꯏꯌꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤꯅꯦ 8 ꯈꯛꯇꯪ ꯂꯩꯌꯦ ꯍꯥꯏꯗꯤ ꯑꯇꯩ ꯅꯨꯃꯤꯠꯀꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯠꯆꯥ ꯗꯥ ꯏꯕꯣꯜ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯉꯗꯤ ꯍꯥꯏꯌꯣ ꯆꯠꯅꯤꯡꯉꯗꯤ ꯗꯥ ꯏꯕꯣꯜꯁꯨ ꯆꯠꯂꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯗꯥ ꯏꯕꯣꯜꯅ ꯀꯩꯒꯨꯝꯕ ꯆꯠꯅꯤꯡꯉꯗꯤ ꯀꯩꯒꯨꯝꯕ ꯑꯗꯨꯒ ꯑꯁꯤ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯊꯥꯔꯝꯒꯅꯤ ꯑꯗꯨꯒꯁꯨ ꯐꯪꯅꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯧ ꯃꯃꯥ ꯀꯤꯆꯟꯁꯨ ꯊꯥꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯍꯧꯔꯗꯤ ꯌꯨꯇꯨꯕꯀꯤ ꯑꯦꯜꯕꯤꯒ ꯋꯥꯔꯅꯤꯗ ꯍꯣꯏ ꯉꯝꯄꯣꯟꯇꯦꯗ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯃꯤꯁꯤꯡꯗꯨꯗꯤ ꯑꯦꯁꯤꯁꯇꯦꯟꯒ ꯊꯝꯅꯩꯅꯤ ꯃꯥꯏ ꯃꯥꯏ ꯇꯤꯝꯒ ꯑꯗꯨꯒꯤ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅꯒ ꯊꯝꯃꯒ ꯃꯤꯁꯤꯡꯁꯤꯅ ꯇꯧꯅꯔꯤꯅꯤ ꯍꯣꯏ ꯀꯥꯏꯗꯒꯤ ꯊꯕꯛꯁꯨ ꯁꯨꯕ ꯌꯨꯇꯨꯕꯁꯨ ꯄꯥꯏꯕ ꯊꯕꯛꯅꯦꯕ ꯁꯤꯁꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯥꯛ ꯆꯥꯕ ꯑꯩꯔꯣ ꯄꯨꯡ 8ꯒꯤꯗꯨꯒ ꯆꯥꯛ ꯆꯥꯏ ꯉꯁꯤꯗꯤ ꯈꯔꯕꯨ ꯊꯦꯡꯉꯦ ꯍꯥꯏꯗꯤ ꯗꯤꯋꯥꯂꯤꯒꯤ ꯂꯥꯏ ꯄꯨꯖꯥ ꯈꯣꯏꯔꯝꯕ ꯈꯣꯠꯂꯝꯕ ꯇꯧꯕꯅꯤꯅꯅꯦ ꯑꯗꯨꯅ ꯈꯔ ꯊꯦꯡꯉꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣই ꯅꯣꯔꯃꯦꯜꯂꯤ ꯁꯨꯝ ꯑꯩꯈꯣꯏ 8:30 8ꯗ ꯆꯥꯛ ꯆꯥꯏ ꯑꯉꯥꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅꯅꯦ ꯉꯟꯇꯥꯅ ꯄꯤꯖꯊꯣꯛꯑꯦꯕ ꯃꯣꯏꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯉꯟꯅ ꯇꯨꯝꯅꯕ ꯍꯣꯠꯅꯍꯟꯕ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯃꯨꯀ ꯌꯥꯗꯦ ꯑꯉꯥꯡꯁꯦ ꯉꯟꯅ ꯄꯨꯁꯟꯗ꯭ꯔꯗꯤ ꯁꯨꯝ ꯃꯥꯇꯅꯤ ꯃꯃꯤꯠ ꯁꯤꯡꯅ ꯂꯩꯗꯣꯏꯕ ꯏꯆꯥꯅꯨꯄꯥꯗꯤ ꯁꯨꯝ ꯇꯨꯝꯒꯤꯅꯤ ꯃꯥꯗꯤ ꯗꯥ ꯏꯕꯣꯜꯗꯤ ꯄꯨꯡ ꯀꯌꯥꯗ ꯆꯥꯛ ꯆꯥꯒꯦ ꯗꯤꯅꯔ ꯄꯨꯡ ꯀꯌꯥꯗ ꯇꯧꯒꯦ ꯗꯥ ꯏꯕꯣꯜꯁꯦ ꯁꯨꯅꯥꯏ ꯀꯗꯥꯏꯒꯤꯅꯣ ꯁꯨꯅꯥꯏꯒꯤ ꯅꯠꯇ꯭ꯔꯥ ꯇꯠꯂꯁꯤꯔ ꯑꯗꯨꯏꯗꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯀꯩꯝ ꯀꯥꯏꯗꯦ ꯋꯥꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯌꯦꯡ ꯁꯨꯅꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯁꯨ ꯀꯨꯏꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯝꯃꯦ ꯁꯨ ꯀꯨꯏꯅ ꯂꯩꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯗꯤꯅꯔ ꯆꯥꯏ ꯐꯩꯅꯦ ꯉꯟꯅ ꯆꯥꯏꯗꯣ ꯉꯟꯅ ꯆꯥꯔ ꯉꯥꯏꯍꯥꯛ ꯋꯥꯛ ꯇꯧꯔꯒ ꯀꯣꯟꯅ ꯇꯨꯝꯃꯗꯤ ꯐꯩꯅ ꯉꯟꯅ ꯆꯥꯏꯗꯣ ꯐꯔꯤꯅꯤ ꯉꯟꯅ ꯆꯥꯔ ꯉꯟꯅ ꯇꯨꯝꯕꯀꯣ
ꯉꯟꯅꯁꯨ ꯍꯧꯒꯠꯄ ꯑꯣ ꯆꯥꯔꯤ ꯕꯣꯟ ꯂꯂꯥꯒꯤ ꯑꯗꯨꯅꯔꯣ ꯅꯍꯥꯟ ꯉꯥꯒꯤ ꯂꯂꯥ ꯑꯩꯅ ꯀꯔꯤ ꯕꯖꯥꯔꯅꯣ ꯍꯪꯕꯁꯦ ꯈꯨꯝꯕꯨꯗꯤ ꯈꯨꯝꯃꯩ ꯂꯂꯥ ꯍꯥꯏꯅ ꯑꯩꯅ ꯈꯪꯗꯕ ꯀꯩꯅꯣ ꯂꯂꯥ ꯍꯥꯏꯁꯤꯕꯨ ꯂꯂꯥ ꯍꯥꯏꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕ ꯂꯂꯥ ꯕꯖꯥꯔ ꯆꯥꯔꯤꯕꯣꯟꯗꯤ ꯇꯥꯔꯦ ꯈꯪꯉꯦ ꯇꯜꯂꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯇꯜꯂꯣ ꯍꯥꯏꯅꯨꯀꯣ ꯆꯠꯂꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯣ ꯗꯥ ꯏꯕꯣꯜꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯂꯥꯛꯑꯦ ꯑꯩꯁꯨ ꯍꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯕꯥꯏꯀꯣ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯏꯕꯣꯜꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯗꯨꯏꯗꯤ ꯗꯥ ꯏꯕꯣꯜ ꯆꯠꯂꯗꯤ ꯑꯩꯁꯨ ꯆꯠꯇ꯭ꯔꯣꯕꯅꯤ ꯑꯗꯣ ꯒꯨꯂꯤ ꯃꯔꯤꯈꯛ ꯂꯩꯁꯦ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯒꯨꯂꯤ ꯃꯔꯤꯗꯁꯨ ꯑꯩꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯤꯁꯤꯅꯤ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯏꯕꯣꯜ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯝꯕꯒꯤ ꯒꯨꯗ ꯅꯥꯏꯠ ꯁꯨꯝ ꯊꯥ ꯂꯩꯔꯦ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗꯩꯁꯦ ꯑꯩꯈꯣꯏ ꯕꯥꯜꯀꯅꯤꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯂꯥꯏꯐꯇ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 11:22 ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯪꯉꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯥ ꯏꯕꯣꯜ ꯆꯠꯈ꯭ꯔꯒ ꯃꯤ ꯂꯤꯛꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯌꯥꯡꯈꯠꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯄꯨ ꯀꯦꯃꯦꯔꯥꯗ ꯅꯨꯡꯊꯥꯡꯒ ꯃꯥꯟꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯕꯥꯏ ꯕꯥꯏ ꯊꯝꯃꯒꯦ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ Are you sure that you want to stop streaming? Okay.